kappuda aduraina sagenga ka kappuda kita kamninge lilani de oh hadana sa hukpong ngamdadana ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯎꯅꯕ ꯂꯥꯛꯆꯔꯤꯕꯁꯤ ꯃꯇꯝ ꯑꯃꯗ ꯊꯣꯏꯗꯣꯛ ꯍꯦꯟꯗꯣꯛꯅ ꯃꯃꯤꯡ ꯂꯩꯈꯤꯕꯤ ꯊꯤꯌꯦꯇꯔ ꯑꯗꯨꯒ ꯐꯤꯜꯝꯒꯤ ꯄꯔꯁꯣꯅꯦꯂꯤꯇꯤ ꯏꯃꯥ ꯈꯦꯇ꯭ꯔꯤ ꯔꯟꯙꯣꯅꯤꯅꯤ ꯏꯃꯥꯒꯤ ꯂꯩꯐꯝ ꯑꯗꯨꯒ ꯃꯐꯝꯁꯤꯗ ꯏꯃꯥ ꯀꯝꯗꯧꯅ ꯃꯇꯝ ꯂꯦꯟꯕꯤꯔꯤ ꯍꯥꯏꯕꯅꯆꯤꯡꯕ ꯅꯆꯥꯁꯤꯡꯅ ꯏꯃꯥꯗ ꯍꯪꯖꯅꯅꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯃꯇꯪ ꯂꯧꯖꯒꯦꯅ ꯂꯥꯛꯆꯕꯅꯤ ꯀ꯭ꯋꯥꯀꯩꯊꯦꯜ ꯁꯣꯏꯕꯝ ꯂꯩꯀꯥꯏ ꯍꯧꯔꯛ ꯆꯥꯝꯕꯤ ꯂꯝꯄꯥꯛ ꯍꯥꯏꯔꯒ ꯈꯪꯅꯩ ꯏꯃꯥꯁꯤꯕꯨ ꯀꯨꯏꯔꯕꯒꯤ ꯇꯨꯡꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯑꯩꯈꯣꯏꯒꯤ ꯈꯣꯏꯃꯨ ꯆꯦꯅꯦꯜꯅ ꯃꯤꯌꯥꯝꯗ ꯁꯛꯇꯥꯛꯆꯔꯤ ꯅꯧꯍꯧꯅꯅ ꯂꯣꯏꯅꯅ ꯑꯍꯥꯟꯕꯃꯛꯇꯗ ꯏꯀꯥꯏ ꯈꯨꯝꯅꯕ ꯎꯠꯆꯕ ꯑꯣꯏꯅ ꯏꯃꯥꯗ ꯂꯦꯡꯌꯥꯟ ꯑꯃꯇꯪ ꯈꯨꯗꯣꯜ ꯇꯝꯖꯒꯦ ꯏꯃꯥꯅ ꯍꯔꯥꯎꯅ ꯂꯧꯕꯤꯒꯅꯦꯅ ꯈꯜꯂꯤ ꯅꯨꯡꯉꯥꯏꯖꯩ ꯏꯃꯥ ꯑꯗꯨꯒ ꯅꯆꯥꯁꯤꯡꯅ ꯁꯥꯜ ꯑꯃꯇꯪꯒ ꯄꯨꯖꯔꯛꯂꯤ ꯏꯃꯥꯗ ꯈꯨꯗꯣꯜ ꯇꯝꯒꯦꯅ ꯁꯤꯃꯇꯪꯁꯨ ꯂꯧꯁꯤꯟꯕꯤꯌꯨ ꯏꯃꯥ ꯅꯨꯡꯉꯥꯏꯇꯦ ꯏꯃꯥ ꯖय 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 ꯏꯃꯥ ꯄꯨꯟꯁꯤꯒꯤ ꯍꯧꯈꯤꯕ ꯃꯇꯝꯒꯤ ꯋꯥꯔꯤꯁꯤꯡ ꯅꯆꯥꯁꯤꯡꯅ ꯏꯃꯥꯅ ꯃꯔꯥꯡ ꯀꯥꯏꯅ ꯂꯤꯕꯤꯔꯝꯃꯣꯅ ꯍꯥꯏꯖꯔꯤ ꯆꯍꯤꯁꯦ ꯑꯩꯈꯣꯏꯅ ꯈꯤꯇꯪ ꯇꯝꯕꯤꯌꯨ ꯆꯍꯤꯗꯤ ꯌꯥꯝꯃꯦ ꯆꯍꯤ 64 ꯆꯪꯉꯛꯀꯗ ꯑꯁ ꯌꯥꯝꯃꯦꯅꯦꯀꯣ ꯏꯃꯥ ꯑꯗꯨꯅꯗꯤ ꯏꯃꯥ ꯆꯍꯤ 110 ꯀꯨꯟꯒꯗꯤ ꯄꯨꯟꯁꯤꯒꯤꯅꯦꯅꯕꯨ ꯈꯜꯂꯤ ꯏꯃꯥ ꯌꯥꯝ ꯒꯜꯂꯝꯃꯤ ꯄꯥꯡꯒꯜ ꯌꯥꯝ ꯐꯔꯤ ꯍꯣꯏ ꯁꯤꯔꯔꯣꯏꯗ ꯑꯗꯨꯗꯤ ꯁꯣꯔꯁꯦ ꯍꯣꯟꯕ ꯋꯥꯔꯛꯑꯦꯕ ꯁꯣꯔ ꯂꯩꯔꯛꯇꯦ ꯏꯃꯥ ꯃꯤꯠꯁꯨ ꯍꯧꯖꯤꯛꯁꯤ ꯎꯕꯒꯤ ꯄꯥꯡꯒꯜ ꯌꯥꯎꯗ꯭ꯔꯦ ꯍꯣꯏ ꯃꯤꯠꯁꯤ ꯎꯗꯕꯁꯦ ꯊꯥ ꯃꯨꯛꯐꯥ ꯈꯔ ꯎꯔꯝꯕꯗꯒꯤ ꯎꯔꯛꯇꯕꯁꯦ ꯅꯥꯗꯤ ꯑꯗꯨꯝ ꯇꯥꯏ ꯃꯤꯠꯁꯤꯅꯤꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯇ꯭ꯔꯤꯁꯦ ꯌꯥꯝ ꯅꯨꯡꯁꯤꯕ ꯃꯤꯑꯣꯏꯕꯒꯤ ꯄꯨꯟꯁꯤ ꯈꯣꯡꯆꯠꯅꯤ ꯏꯃꯥꯅ ꯃꯇꯝ ꯑꯃꯗ ꯃꯄꯥꯜ ꯐꯔꯤꯉꯩ ꯐꯤꯜꯝ ꯀꯨꯝꯃꯤꯉꯩ ꯊꯤꯌꯦꯇꯔ ꯌꯥꯎꯔꯤꯉꯩꯗ ꯃꯤꯌꯥꯝꯅ ꯁꯛꯅ ꯁꯣꯟꯅꯕꯤꯈꯤꯕꯗꯨ ꯉꯁꯤ ꯅꯤꯡꯁꯤꯡꯂꯨꯔꯒ ꯏꯃꯥꯒꯤ ꯊꯃꯣꯏꯗꯁꯨ ꯄꯦꯟꯗꯕ ꯅꯨꯡꯉꯥꯏꯇꯕ ꯅꯤꯡꯉꯝꯗꯕ ꯃꯌꯥꯝ ꯑꯃ ꯁꯣꯏꯗꯅ ꯄꯣꯛꯂꯝꯒꯅꯤ ꯑꯗꯣ ꯏꯃꯥꯗ ꯃꯔꯥꯡ ꯀꯥꯏꯅ ꯑꯩꯈꯣꯏ ꯋꯥꯍꯪ ꯈꯔꯗꯪꯗꯗꯤ ꯍꯪꯖꯍꯧꯈꯤꯒꯦ ꯏꯃꯥ ꯀꯔꯝꯕ ꯆꯍꯤꯗꯒꯤ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕꯗꯒꯤ ꯊꯤꯌꯦꯇꯔ ꯌꯥꯎꯕꯤꯔꯛꯑꯦ ꯀꯞꯅꯤꯡꯕꯩ ꯋꯥꯅꯤꯗ ꯑꯩꯅ ꯊꯤꯌꯦꯇꯔ ꯌꯥꯎꯕꯁꯦ ꯖꯄꯥꯟ ꯂꯥꯟ ꯃꯇꯨꯡꯁꯦ ꯕꯣꯝ ꯇꯥꯈꯤꯕꯒꯤ ꯂꯥꯟ ꯍꯟꯖꯟꯅꯔꯛꯄ ꯃꯇꯝꯁꯦ ꯃꯁꯤꯗꯒꯤ ꯍꯧꯔꯦ ꯑꯗꯨꯗꯤ 1940s ꯑꯗꯨꯋꯥꯏꯒꯤ ꯄꯦꯔꯤꯌꯠ ꯑꯣꯏꯔꯝꯒꯅꯦꯅ ꯈꯜꯂꯤ ꯍꯣꯏ ꯑꯗꯨꯋꯥꯏꯗꯒꯤ ꯍꯧꯔꯦ ꯃꯔꯝꯗꯤ ꯀꯩꯅꯣꯗꯤ ꯖꯄꯥꯟ ꯂꯥꯟ ꯀꯥꯟꯅꯔꯛꯄ ꯃꯌꯨꯝꯗ ꯍꯟꯖꯟꯅꯔꯛꯄ ꯃꯌꯥꯝꯁꯦ MDUꯁꯨ ꯁꯦꯝꯖꯤꯜꯂꯛꯑꯦ ꯗ꯭ꯔꯃꯥꯁꯤꯅ ꯈꯨꯡꯒꯪ ꯈꯨꯗꯤꯡꯒꯤ ꯗ꯭ꯔꯃꯥꯁꯦ ꯇꯧꯔꯛꯑꯦ ꯑꯗꯒꯤ ꯂꯃꯥꯡꯗꯣꯡ ꯃꯣꯏꯔꯥꯡ ꯀꯛꯆꯤꯡ ꯈꯥꯛꯇꯅ ꯂꯤꯂꯥꯁꯦ ꯇꯧꯔꯛꯑꯦꯕ ꯃꯇꯝ ꯑꯗꯨꯗ ꯑꯩ ꯍꯦꯔꯣꯏꯟ ꯃꯛ ꯀꯨꯝꯕꯗꯤ ꯅꯧꯔꯤ ꯑꯩ ꯆꯥꯏꯜ ꯑꯥꯔꯇꯤꯁ ꯑꯩꯈꯣꯏꯒꯤ ꯅꯨꯄꯥ ꯃꯆꯥ ꯁꯥꯕ ꯑꯣꯏꯅ ꯌꯥꯎꯔꯛꯏ ꯑꯗꯨꯕꯨ ꯗ꯭ꯔꯃꯥꯁꯤ ꯌꯥꯎꯗ꯭ꯔꯤꯉꯩꯗ ꯁꯨꯕꯣꯟ ꯁꯥꯏ ꯑꯕꯤꯔꯥꯝ ꯁꯥꯏ ꯀ꯭ꯔꯤꯁꯅꯒꯤ ꯂꯤꯂꯥꯒꯤ ꯁꯟꯖꯦꯝꯕ ꯌꯥꯎꯏ ꯑꯗꯩ ꯇꯔꯥ ꯁꯥꯏ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯇꯧꯕꯗꯒꯤ ꯗ꯭ꯔꯃꯥꯁꯤꯗꯤ ꯑꯩꯅ ꯑꯣꯖꯥ ꯖꯨꯕꯤꯟꯗ꯭ꯔꯣꯒꯤ ꯑꯩꯈꯣꯏꯒꯤ ꯖꯨꯕꯤꯟꯗ꯭ꯔꯣ ꯑꯣꯏꯅ ꯂꯩꯔꯝꯃꯦ ꯑꯐꯥꯎꯕ ꯃꯨꯅꯨꯁꯥꯏꯗ ꯒꯧꯔ ꯂꯤꯂꯥꯒ ꯇꯝꯕꯤꯕ ꯃꯥꯒꯤ ꯂꯤꯂꯥꯗ ꯑꯩ ꯇꯔꯥ ꯁꯥꯏꯌꯦꯕ ꯏꯃꯥꯈꯣꯏꯒꯤ ꯃꯇꯝꯗꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯁ ꯈꯦꯂꯥ ꯅꯧꯀꯥ ꯈꯦꯂꯥ ꯑꯗꯒꯤ ꯑꯩꯈꯣꯏ ꯒꯧꯔ ꯂꯤꯂꯥ ꯕꯥꯁꯣꯛ ꯑꯗꯨꯒꯨꯝꯕ ꯃꯈꯜ ꯃꯊꯦꯜ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯌꯥꯝꯈ꯭ꯔ ꯄꯣꯠꯅꯤ ꯑꯩ ꯄꯥꯁ ꯈꯦꯂꯥ ꯌꯥꯎꯔꯛꯏ ꯑꯗꯩ ꯕꯥꯁꯣꯛꯁꯨ ꯌꯥꯎꯔꯛꯏ ꯈꯨꯕꯥꯏ ꯏꯁꯩꯁꯨ ꯇꯧꯔꯛꯏ ꯅꯨꯡꯁꯤꯈ꯭ꯔ ꯄꯣꯠꯅꯤꯗ ꯑꯗꯒꯤ ꯏꯃꯥ ꯑꯇꯣꯞꯄ ꯑꯃꯅ ꯃꯔꯩꯕꯥꯛ ꯖꯒꯣꯏ ꯁꯥꯕꯤ ꯀꯥꯏꯅ ꯃꯇꯝ ꯑꯃꯗ ꯂꯩꯔꯝꯃꯦ ꯃꯔꯩꯕꯥꯛ ꯖꯒꯣꯏ ꯁꯥꯕꯤꯁꯦ ꯑꯩꯅ ꯈꯪꯍꯧꯕꯗ ꯈꯥꯒꯦꯝꯄꯜꯂꯤꯗꯒꯤ ꯑꯃꯒ ꯒꯧꯔꯃꯅꯤꯅ ꯅꯨꯄꯤ ꯑꯃꯒ ꯑꯁꯤ ꯃꯣꯏ ꯃꯇꯨꯡ ꯑꯩꯈꯣꯏ ꯁꯥꯔꯨꯕꯗꯤ ꯅꯠꯇꯦ ꯃꯣꯏꯅ ꯒꯣꯔꯥꯒꯤ ꯃꯔꯛꯇ ꯍꯦꯛ ꯃꯥꯡꯒꯣꯜ ꯑꯃꯗꯁꯨ ꯁꯨꯃꯥꯡ ꯑꯃꯗꯁꯨ ꯍꯦꯛ ꯁꯥꯏꯌꯦꯕ ꯃꯗ ꯃꯣꯏꯅ ꯂꯩꯝꯇꯣꯡ ꯀꯥꯏꯗꯨꯅ ꯁꯛꯄ ꯏꯁꯩ
ada thaba gora mayam na thaba pisa mayam ga to akhui ure e aduga ai mati angang oiri Aryan theater ga di yawir prai yawe simhare ke po habiyo adagi nagambale sei tamba chappada roksi na no maming tarang giro ainagi dambura na kupi oi anobani nagampangi khetien tarugi maninda dambura na kupaga roksi na holama anowa moi sana drama taweba adugi udato lana ibat abale yena lemi adui bolam do da ai jenu pama sa sadana gorilla gi seita mu halak pada luksi gi mayam jina ai nupin sanam guna sak padai ne drama yau kine adui tau kine na pamaga thangaga muine nupa macha sale nupa macha chandro bama machi gi chithi pu bama sale ado imada in marak chida andang hangjang ni masi ima kari lamgi ningol no duga ima pabungi mingna kari kawya ai je ju phami ba kwa ke ten je asigi ningol ni ai ne lai ba yum je ai pa sina tambia ma ingho ni pamu dana sidai chan pa mayam je kai do ga lai be wa hojik lai bir be yum je ima gi pam ne na takbe gre ado ima ne yum pali sina kai lam dano aduga koi gi ima gi puroi ba pabung du gi ming na kari ga kawya ai gi yum ai ne yum pali se uri bo te ne tera maninda khuislam le kai do le ai gi puroi ba na phau ba ni le ai ba no ka phung ba o ja to le lai do adu ai gi puroi ba ni oi almongon na ai ichan pi ma pau ima matam du da ima goina lairik lai su dam gi mong re kam do ri lairik tam ba se mangi ga na yum da lairik pu salhande aduga akoi gi thongan lagi ga lam na iru ja thogal ga imung da sangal li ga na madu ma ma yamu su ta se ima kam do bi khe iru ja bakti lu ja handre lairik ti tamandre chiliu ka kangru ga pai na bora ga ya la ga school da chin ba se tamning da na asai da alla ma wong na ban na hey no one nai khangoi ne nei ban khangoi ne chalo kana no na man pa lai ta mu chu hai bra chalo lairik tam se sugmati akoi na tai jadan longnaram jadan longnaram ado imari tambira pro lairik ani chu au tamme ado adum khabar ga adum pa ngami lagi isagi soi sang kar kar loi ngam dungam jikal gi kanu dunati yam ne pothom phal aina ba banna nunglang ang kanunga loi hore ma tara cha kai jana tauna angka ga dum tambe adu loi ngame amarak se ima su japan lan gi chaitheng maduda lan je na ba mayam ma su thena rakhi pra kam daw ya thingnari ni ne karai kadai de lan je nei kam daw khe akoina lan jim ba ji wa ka po ni ai ji thabi ma ko laga phi che tingai da mang thara ga chen le bom he ta ki be mai khu wa marak tu da mayu ma pai da na maning lukira salam gai lei do adom da chat le ko che adom da chen le ba matam ri cha ba tak ba kari gra marang kai da ba yam wana pun silen ki ba lan je na ki ba gi madu ki saktam do ima gi mita sangsang urang mane na khalle akoi di angang ni na du na nga waru ra chu ha la mu ra chu khangak te ba ba alaman di yang warong ga ni ko matam ri ima ana layeng gi matang da bai ro asoki madi phibam charam de koi gi laichat koi gi pukchat pa ga na kai ge ai cholera ga lak pa adu mo yam da pak tak na imung amda mi ga sirak pa ado thong lon sal laga mayam sing sin ga tumin leina ba kana gun da gi mateng pang na gi da ba ada mikap mirau mayam ta bo phatti ga na to ima madu gi wari ga di lebi ba kai dai ado ai gi imam ta thui ai koi gi ima se si re lo re ha da na pu lo ra adu ga hinge e kamai nga kono to yong na di ai khang re akoi gi si se ai gi thap se asina kai di na hangang do nang lo ima gi seba se ai to gi ko
Imase loirabani wangang ana ngasi mangaire jinna udoba angang kapanganu ko hayeba aduda doctor adi haru no maiba di haru no kana kumbinta moigi rawai juda si mai tawa du tawaina ana bam nei pote habidi marwena masjid tawrje khong ham bagi lai chat khong ham amupu ham dem loi gan haini chumgira amuk hami adubawda kashu tawro je boiningami anirak surakpadadi changba ngamde imungda mayam chang thang adubu loire imaje akupade ai khangde ko loire sire damni haina loire ga lai jin tamju mai ba chu laite iche jin pakapta kappe ba ai di thudong kapude ngang po nga dum lai ada angang ni na haiba pinja kau ge ye koi che sida ima ji kau ini ima kai hai ge si do su le re mangi me pacha ge ai re chati gra ba khong am ba gadi asigum dik chana gi dra ba chana gi dra ba eno ne ba hai ne ba adi cha koi che sina si do su le re bo mo pien ba pije ga ge de na mi daga pije ye adai di aku gi father si sayam pa mi konung gi du ni keti mi ne ko je ana konung ga sanga tawe de koi father sina jadi say to ko pa mi hai jana haram ni wa lai bi de de imana marwena to bi re se drama natabra isai no mai hoino hogi sai no mai hoino to le na drama di kya muka gumbi rakke drama je dai sei je tammi ngai da MDU gi manakta oja ma lai ye thongjo mango wena bilat ka yo ra ba sei di na te ma pung ngai ba da pa adu ne koi ba dar na sei tamoi na tamalle sei tammi ngai du da MDU gi mayam moi ganja su the bai koi chala lakta na tawre abi manang drama yaw sida ai drama sida ai yaw nang di kari de yaw nang ge bu konung da koi baba na judistir saye ba konung da drama am taw Draupadi phi mum bado adai jo da bhimna mayam bagi kanu taw khutum peng ba adai mak yeng ba adai Draupadi phiga mumja ai thawai yaw nei adubu ai ne yawning bana saning bana henga eba adagi khara lera prabhas khandai na taweba adai nu Krishna am yaweba Krishna do ai bu chawe da ye sale ba ima wen yawbi ki ba drama boire koi jagoi sei boire madur dialogue khara di season ramanen khali dialogue ni sing balai bi brema dialogue ti am le ya ning jing ba thamba no ju wari ta bra hoi ta zai ma thambal nu ko gi theater play da ima sar gya bi rakibra aina sare ini manipur da aina taba thamba nu ja ba lai te aina sare ini MDU gi rema MDU gi matam du gi dialogue matek amatam ning jing bi ragadi lai ra bi lukha bi na yok ba panthau na ju na kun na chawra konatra ba Himalaya bina yok koi chilipa marak tagi ai thingen thingba ha konen phabalai kun thogi manai angamba khungi khunja an bacha ai budadi thambira muka ba palem imagi matau yeng ngam jero ai bu phabi ge ayaroi thamban nang lo bulai ne hulti nakok thatu mi tare do hai ko selungba adugi damakara adugi gorabadi thamanu soiden jaban haji bawa ungero ai ko kakon mi na sakhe ba nang bude pamde ai soiden aduri kai dauri sasila angam basing na kaino mama una jage makwa una jage jo kana ne ko oi adagi ma thogi mana ngamba khungi khunjan laibak thibi thambanu wangren khana chawbudi irat tani haibasi ko
ꯑꯆꯨꯝꯕꯅꯤ ꯑꯣ ꯌꯥꯔꯕꯗꯤ ꯂꯥꯏꯔꯕꯤ ꯊꯝꯕꯥꯜꯅꯨ ꯄꯂꯦꯝ ꯏꯃꯥꯅ ꯅꯥꯎꯈꯣꯟ ꯃꯆꯥ ꯏꯗꯨ ꯅꯤꯡꯊꯧ ꯄꯤꯁꯛ ꯑꯁꯤ ꯂꯩꯍꯧꯒꯗꯧꯕꯗꯣ ꯈꯟꯕꯤꯌꯨ ꯌꯥꯔꯒꯗꯤ ꯅꯃꯣꯝꯕꯨ ꯊꯝꯕꯤꯔꯝꯃꯨꯒꯕ ꯌꯥꯔꯔꯣꯏ ꯍꯧꯖꯤꯛꯇꯤ ꯅꯀꯣꯛ ꯊꯛꯄ ꯅꯨꯃꯤꯠ ꯇꯥꯔꯦ ꯑꯣ ꯑꯗꯨꯒꯤꯗꯃꯛꯇ ꯑꯣꯏꯔꯕ ꯑꯩ ꯁꯣꯏꯗꯅ ꯆꯠꯆꯒꯅꯤ ꯑꯗꯨꯕꯨ ꯄꯟꯊꯧ ꯃꯥꯟꯕ ꯏꯄꯥꯈꯣ ꯂꯥꯏꯔꯕꯤ ꯄꯂꯦꯝ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯗꯅ ꯉꯥꯏꯕꯤꯌꯨꯒꯕ ꯌꯥꯗꯦ 이두 ꯅꯤꯡꯊꯧ ꯏꯄꯥ ꯂꯥꯛꯇ꯭ꯔꯤ ꯐꯥꯎꯕꯗꯤ ꯉꯥꯏꯕꯤꯈꯣ 이두 ꯅꯤꯡꯊꯧ 이과가 비다이 삐져ram기게 빨래미 마가 우너져ram기게 그저버게 아주 바우더디 ngài 야로 해려 갔나 thì mà lại mà gì mà mà nó ta đi xí bỏ chum ra mà đi mà chum mà lại là vì nằm mồm đi quang bên khá nó cháu cái đó nằm mồm cái thôi cái lúc đó mà itu ning thâu cái sắc cô lu nó cha nó ốc phía ốc coi mà lại là vì Palem lại là vì nằm mồm quang bên khá nó cháu cái đó thôi cái lúc ya rồi ꯅꯨꯡꯉꯥꯏꯖꯔꯤ ꯃꯥ ꯑꯩ ꯃꯁꯤꯗ ꯃꯔꯛꯇ ꯆꯠꯆꯔꯒꯦ ꯏꯃꯥꯗ ꯋꯥꯍꯪ ꯍꯪꯒꯗꯕ ꯀꯌꯥ ꯑꯃꯁꯨ ꯂꯩꯖꯔꯤꯕꯅꯤꯅ ꯏꯃꯥ ꯃꯇꯝꯗꯨꯗ ꯅꯨꯄꯥ ꯑꯥꯔꯇꯤꯁꯁꯤꯡꯒꯤ ꯋꯥꯐꯝꯗꯤ ꯇꯔꯥꯏ ꯊꯣꯛꯈ꯭ꯔꯒ ꯅꯨꯄꯤꯅ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕ ꯍꯥꯏꯁꯦ ꯑꯔꯥꯏꯕ ꯊꯕꯛ ꯑꯃ ꯑꯣꯏꯈꯤꯗꯦ ꯃꯇꯝꯗꯨꯗ ꯀꯟꯇꯦꯝꯄꯔꯔꯤ ꯏꯃꯥꯒ ꯄꯨꯟꯅ ꯗ꯭ꯔꯃꯥ ꯌꯥꯎꯃꯤꯟꯅꯈꯤꯕ ꯖꯒꯣꯏ ꯁꯥꯃꯤꯟꯅꯈꯤꯕ ꯏꯁꯩ ꯁꯛꯃꯤꯟꯅꯈꯤꯕ ꯏꯃꯥꯟꯅꯕꯤ ꯏꯁꯨꯡ ꯏꯃꯥꯟꯅꯕꯤ ꯀꯅꯥ ꯀꯅꯥꯒꯗꯤ ꯂꯩꯈꯤ ꯃꯇꯝꯗꯨꯗ ꯇꯥꯡꯈ꯭ꯔꯦꯗ ꯏꯕꯨꯡꯉꯣ ꯑꯩꯁꯤꯅ ꯈꯔ ꯈꯔ ꯆꯥꯎꯈꯠꯂꯛꯄꯗ ꯆꯤꯡꯌꯥ ꯇꯝꯌꯥ ꯄꯨꯝꯅꯃꯛꯀꯤꯅꯦ ꯍꯤꯔꯣꯏꯟꯁꯦ ꯑꯩꯅ ꯑꯣꯏꯔꯛꯏ ꯍꯥꯏꯗꯤ ꯂꯩꯇꯕ ꯑꯗꯨꯗꯤ ꯂꯝꯕꯤ ꯆꯠꯄꯗꯒ ꯃꯌꯥꯝꯅ ꯑꯁꯦ ꯊꯝꯕꯥꯜ ꯅꯨꯡꯁꯥꯕꯤꯗꯨꯅꯤ ꯀꯥꯏꯅ ꯀꯣꯏꯌꯦꯡ ꯌꯦꯡꯅꯔꯝꯒꯅꯤ ꯀꯣꯏꯌꯦꯡ ꯌꯦꯡꯉꯤ ꯑꯗꯒꯤꯅꯦ ꯂꯤꯂꯥꯁꯤ ꯌꯦꯡꯊꯣꯛꯑꯦꯗꯅ ꯊꯝꯕꯥꯜꯅꯨꯁꯤꯗ ꯀꯞꯈꯩ ꯀꯞꯄꯦꯔ ꯋꯥꯟꯗꯉꯩ ꯀꯞꯇ ꯌꯦꯡꯉꯦꯗꯅ ꯑꯗꯨꯒ ꯊꯣꯛꯂꯛꯄꯗꯗꯤꯅꯦ ꯀꯩꯗꯧꯕꯒꯤꯅꯣ ꯅꯁꯛꯅꯦꯅ ꯇꯧꯅꯦ ꯅꯪꯕꯨ ꯃꯥꯡꯉꯦꯗꯀꯣ ꯗ꯭ꯔꯃꯥ ꯌꯥꯎꯗꯅ ꯍꯣꯏ ꯗ꯭ꯔꯃꯥ ꯌꯥꯎꯕꯁꯤ ꯅꯥꯇꯩ ꯆꯥꯅ ꯂꯧꯅꯗꯕꯅꯤꯅ ꯑꯗꯒꯤ ꯋꯥꯏꯈꯣꯡꯗ ꯊꯝꯕꯥꯜꯅꯨ ꯁꯥꯟꯅꯩ ꯑꯗꯩꯗꯨꯗ ꯚꯥꯕꯣꯛꯁꯦ ꯏꯟꯅꯅ ꯅꯨꯡꯉꯥꯏꯅ ꯌꯦꯡꯊꯣꯛꯑꯦ ꯑꯗꯨꯒ ꯅꯣꯡꯉꯥꯜꯂꯒ ꯕꯥꯃꯣꯟ ꯅꯨꯄꯤꯁꯤꯅ ꯑꯩꯁꯦ ꯀꯧꯁꯜꯂꯦ ꯇꯨꯃꯤꯟꯅ ꯀꯔꯤ ꯍꯥꯏꯒꯗ꯭ꯔꯥ ꯅꯪꯅꯦ ꯅꯌꯨꯝꯗ ꯍꯜꯂꯣ ꯆꯥꯛꯈꯨꯝꯗ ꯏꯃꯨꯡꯗ ꯃꯥꯡꯒꯣꯟꯗ ꯌꯨꯝ ꯀꯣꯏꯗꯅ ꯐꯖꯅ ꯂꯩꯗꯧꯕ ꯅꯪꯅ ꯅꯨꯄꯥ ꯃꯔꯛ ꯑꯁꯤꯗ ꯇꯨꯀꯠꯆꯗ꯭ꯔ ꯅꯪꯕꯨ ꯑꯁꯤꯗꯩ ꯍꯜꯂꯛꯑꯅꯨꯀꯣ ꯁꯤꯐꯥꯎ ꯍꯥꯏ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯨꯄꯥ ꯀꯌꯥꯒꯗꯤ ꯐꯪꯉꯤ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯑꯃ ꯌꯥꯎꯕꯗꯒ ꯂꯨꯄꯥ 3 ꯐꯪꯕ ꯑꯗꯒꯤ ꯍꯦꯔꯣꯏꯟ ꯀꯥꯔꯀꯥꯟꯗꯗꯤ 10 ꯌꯧ ꯆꯠꯄꯗꯤ ꯒꯥꯔꯤꯗꯒ ꯆꯠꯂꯤ ꯁꯟ ꯒꯥꯔꯤꯗ ꯈꯔ ꯆꯠꯂꯤ ꯑꯗꯨꯒ ꯀꯛꯆꯤꯡꯒ ꯌꯧꯔꯛꯑꯗꯤ ꯍꯋꯥ ꯒꯥꯔꯤ ꯎꯕꯥꯛꯅ ꯀꯩꯅꯣ ꯇꯧꯕ ꯑꯃ ꯆꯠꯂꯝꯃꯦꯕ ꯂꯩꯔꯝꯃꯦꯕ ꯄꯣꯏꯝ ꯀꯣꯡꯕ ꯑꯗꯨ ꯇꯣꯡꯍꯧꯗ꯭ꯔꯗꯤ ꯌꯥꯗ꯭ꯔꯦ ꯑꯗꯨꯗ ꯅꯣꯡꯃꯗ 2ꯔꯛꯂ ꯀꯩꯅꯣ ꯂꯥꯏꯟ ꯆꯠꯄꯅꯦꯕ ꯂꯥꯏꯟ ꯆꯠꯄ ꯌꯥꯝ ꯋꯥꯅ ꯌꯧꯕꯅꯤꯅꯦ ꯑꯗꯨꯗꯤꯀꯣ ꯑꯗꯩꯗꯤ ꯁꯦꯟꯇꯔꯗ ꯀꯨꯝꯊꯔꯦꯗꯅ ꯑꯗꯩꯗꯤ ꯈꯣꯡꯅ ꯍꯧꯖꯤꯛꯇꯤ ꯑꯣꯇꯣ ꯐꯥꯗꯣꯛ ꯌꯥꯝꯅ ꯋꯥꯗ꯭ꯔꯦꯗꯅ ꯑꯁ ꯃꯥꯏꯜ 3-4ꯒ ꯈꯣꯡꯅ ꯆꯪꯕ ꯌꯥꯎꯔꯤ ꯃꯅꯤꯄꯨꯔꯒꯤ ꯀꯔꯤ ꯀꯔꯤ ꯂꯝꯒꯗꯤ ꯌꯧꯔꯛꯏ ꯃꯥ ꯃꯥꯗꯤ ꯃꯁꯨꯔꯦꯀꯣ ꯑꯗꯨꯗꯤ ꯑꯩꯅ ꯌꯧꯗꯕ ꯂꯝ ꯂꯩꯇꯦ ꯑꯇꯣꯞꯄ ꯃꯅꯤꯄꯨꯔꯒꯤ ꯋꯥꯡꯃ ꯑꯇꯩ ꯁ꯭ꯇꯦꯠ ꯇ꯭ꯔꯤꯄꯨꯔꯥ ꯑꯁꯥꯝ ꯁꯤꯒꯨꯝꯕ ꯀꯩꯅꯣꯒꯗꯤ ꯌꯧꯕꯤꯗꯕ꯭ꯔꯥ ꯇ꯭ꯔꯤꯄꯨꯔꯥ ꯀꯁꯥꯔꯗ ꯗ꯭ꯔꯃꯥꯒꯤ ꯏꯍꯥꯟ ꯍꯥꯟꯅ ꯆꯠꯄꯁꯦ ꯑꯩꯅ ꯃꯥꯜꯂꯦ ꯔꯣꯛꯁꯤ ꯊꯤꯌꯦꯇꯔꯒ ꯑꯔꯤꯌꯥꯟꯒ ꯄꯨꯜꯂꯒ ꯑꯗꯨꯅ ꯑꯁꯥꯝꯗ ꯑꯍꯥꯟꯕꯗ ꯂꯛꯈꯤꯄꯨꯔꯗ ꯊꯨꯡꯉꯦ ꯊꯥ 3 ꯑꯁꯥꯝ ꯇꯨꯔ ꯇꯧ ꯂꯩ ꯑꯩ ꯏꯊꯟꯗ ꯃꯌꯥꯝ ꯆꯠꯈ꯭ꯔꯒ ꯊꯥ 3ꯁꯤ ꯖꯥꯕꯤꯕꯣꯔ ꯏꯪꯒꯤꯕꯣꯟ ꯐꯥꯂꯤꯕꯣꯟ ꯑꯗꯒꯤ ꯑꯒ꯭ꯔꯣꯇꯣꯂꯥ ꯑꯗꯨ ꯏꯃꯥꯅ ꯂꯤꯂꯥ ꯆꯠꯄ ꯃꯇꯝꯁꯤꯗꯤ ꯀꯅꯥꯒ ꯂꯣꯏꯅꯩ ꯏꯃꯨꯡꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯤ ꯑꯃ ꯂꯣꯏꯅꯗ ꯌꯥꯗꯦ ꯊꯥꯏꯅꯗꯤ ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡꯁꯤꯅ ꯑꯗꯨꯝ ꯏꯜꯂꯦ ꯑꯩ ꯏꯇꯨꯡꯖꯩ
ꯑꯅꯔꯦꯡꯒ ꯅꯨꯃꯤꯠ ꯃꯉꯥꯅꯤ ꯊꯣꯡꯕꯁꯦ ꯅꯨꯡꯁꯤꯌꯦ ꯃꯥꯏ ꯃꯈꯨꯠꯇ ꯉꯥ ꯊꯥꯍꯜꯂꯒ ꯇꯨꯝꯍꯜꯂꯦ ꯑꯩꯁꯦ ꯑꯗꯣ ꯏꯃꯥꯅ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯔꯤꯁꯦ ꯏꯁꯥꯒꯤ ꯆꯍꯤ ꯀꯌꯥ ꯁꯨꯕ ꯐꯥꯎ ꯂꯩꯁꯥꯔꯒ ꯌꯥꯎꯔꯛꯏ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡꯗꯒꯁꯨ ꯑꯗꯨꯝ ꯌꯥꯎꯕꯤꯔꯛꯄ꯭ꯔꯥ ꯀꯝꯗꯧꯕꯅꯣ ꯑꯗꯨꯝ ꯌꯥꯎꯔꯛꯑꯦ ꯌꯨꯝ ꯄꯥꯜꯂ ꯃꯇꯨꯡ ꯁꯨꯡꯂꯦꯞ ꯂꯦꯞꯇꯦ ꯌꯨꯝ ꯄꯥꯜꯂꯦꯗꯅ ꯆꯍꯤ ꯀꯌꯥ ꯁꯨꯕꯗ ꯌꯨꯝ ꯄꯥꯜꯂꯛꯏꯅꯣ ꯆꯍꯤ 19 ꯑꯗꯥꯏꯗ ꯂꯨꯍꯣꯡꯉꯦ ꯑꯗꯒꯤ ꯈꯔ ꯂꯩꯔ ꯑꯉꯥꯡ ꯑꯃ ꯄꯣꯛꯑꯦ ꯑꯗꯨꯐꯥꯎꯗ MDUꯒꯤ ꯍꯧꯔꯪ ꯂꯩꯁꯪ ꯁꯥꯐꯕꯤꯁꯦ ꯑꯗꯨꯝ ꯁꯥꯔꯤ MDUꯗ ꯑꯗꯨꯝ ꯌꯥꯎꯋꯦꯕ ꯑꯩꯈꯣꯏ ꯑꯅꯤ ꯄꯨꯟꯅ MDUꯒꯤꯔ ꯃꯇꯝꯗꯨꯗ ꯑꯩꯈꯣꯏꯒꯤ ꯂꯕꯪꯒ ꯂꯇꯥ ꯒꯥꯏꯒꯨꯝꯕ ꯑꯗꯒꯤ ꯑꯩꯈꯣꯏ ꯁꯔꯠ ꯄꯨꯔꯅꯤꯃꯥ ꯀꯩꯒꯤꯅꯣ ꯃꯃꯤꯡ ꯆꯠꯄ ꯈꯔ ꯂꯩꯈꯤꯕꯅꯤ ꯁꯔꯠ ꯄꯨꯔꯅꯤꯃꯥꯗꯣ MDUꯒꯤꯅꯤ ꯏꯃꯥ ꯌꯥꯎꯕꯤꯈꯤꯕ꯭ꯔꯣ ꯑꯗꯣ ꯑꯩꯅ ꯄꯨꯔꯅꯤꯃꯥ ꯁꯥꯔꯦ ꯑꯗꯨ ꯌꯥꯝ ꯄꯤꯛꯅ ꯍꯦꯔꯣꯏꯟ ꯁꯥꯔꯛꯑꯦ ꯌꯥꯕꯣ ꯌꯥꯗꯕꯣ ꯌꯥꯔꯅꯤꯗ ꯍꯥꯏꯗꯅ ꯏꯍꯥꯟ ꯍꯥꯟꯕ ꯍꯦꯔꯣꯏꯟꯁꯤ ꯃꯌꯥ ꯁꯪꯁꯥꯔꯩꯅ ꯕꯥꯖꯤ ꯚꯨꯇꯅꯥꯊꯒꯤ ꯑꯗꯨꯒꯤ ꯅꯣꯂꯤꯅꯤ ꯍꯥꯏꯅ ꯁꯃꯥꯖꯤꯛꯇ ꯑꯩꯈꯣꯏꯅ ꯁꯨꯝ ꯇꯥꯖꯈꯤꯕꯗ ꯏꯃꯥ ꯑꯩꯈꯣꯏꯒꯤ ꯕꯣꯅꯤ ꯍꯥꯏꯅ ꯍꯧꯖꯤꯛ ꯐꯤꯂꯝ ꯀꯨꯝꯃꯤꯁꯦ ꯃꯥꯒꯤ ꯃꯃꯥ ꯁꯨꯔꯖꯃꯨꯈꯤꯁꯤꯁꯨ MDUꯗ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯂꯩꯔꯛꯑꯦ ꯍꯥꯏ ꯏꯃꯥ ꯍꯣꯏꯗꯗꯤ ꯃꯥꯅ ꯈꯤꯇꯪꯗꯤ ꯖꯨꯅꯤꯌꯔ ꯑꯣꯏꯔꯝꯒꯅꯤꯅ ꯈꯜꯂꯤ ꯊꯦꯡꯅꯕꯤꯔꯛꯄ꯭ꯔꯥ ꯏꯃꯥ ꯃꯥꯗꯤ ꯑꯩꯈꯣꯏ ꯏꯈꯥꯅꯤ ꯃꯥꯁꯨ ꯄꯨꯜꯂꯛꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯄꯨꯟꯗꯦ ꯑꯩꯈꯣꯏꯅꯅꯦ MDU ꯊꯥꯗꯣꯛꯑꯀꯥꯟꯗ ꯂꯥꯛꯄꯅꯤ ꯃꯥꯗꯤ ꯌꯥꯝ ꯀꯣꯟꯅ ꯂꯥꯛꯄꯅꯤ ꯃꯇꯝꯗꯨꯗ ꯏꯃꯥ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯆꯠꯂꯤꯁꯦ ꯊꯤꯌꯦꯇꯔꯔ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯨꯃꯥꯡ ꯂꯤꯂꯥ ꯒꯥꯏꯗꯨꯗꯤ ꯃꯇꯝꯗꯨꯗ ꯇꯧꯗꯕ꯭ꯔꯥ ꯏꯃꯥ ꯁꯨꯃꯥꯡ ꯂꯤꯂꯥꯕꯨꯗꯤ ꯊꯤꯌꯦꯇꯔꯅ ꯍꯦꯜꯂꯝꯃꯤ ꯃꯤꯅ ꯄꯥꯝꯅꯕꯁꯦ ꯑꯗꯒꯤ ꯀꯣꯟꯊꯪꯗ ꯁꯨꯃꯥꯡ ꯂꯤꯂꯥꯗꯤ ꯄꯛꯀꯨꯏꯕꯨ ꯀꯨꯏꯈꯤꯗ꯭ꯔꯤꯗ ꯀꯩꯅꯣ ꯁꯤꯁꯤꯌꯥ ꯁꯥꯕ ꯍꯣꯏ ꯃꯇꯨꯡꯗ ꯂꯥꯛꯄꯅꯤ ꯀꯣꯏꯆꯠ ꯆꯠꯄꯁꯦ ꯑꯗꯨꯒ ꯊꯤꯌꯦꯇꯔꯗꯤ ꯂꯩꯀꯥꯏ ꯈꯨꯗꯤꯡꯒꯤꯅꯦ ꯂꯩꯅꯔꯝꯃꯦꯕ ꯂꯩꯀꯥꯏ ꯈꯨꯗꯤꯡ ꯀꯅꯥꯒꯤ ꯑꯅꯧꯕ ꯑꯣꯏꯅꯅꯦ ꯑꯗꯨꯝ ꯇꯨꯔꯦꯟ ꯈꯣꯡꯕꯥꯟ ꯑꯃꯗꯁꯨ ꯑꯗꯨꯝ ꯇꯧꯔꯝꯃꯤ ꯃꯗꯨꯒꯤ ꯍꯦꯔꯣꯏꯟ ꯆꯦꯟꯕꯗ ꯏꯃꯥ ꯍꯣꯏꯗꯤ ꯊꯥ 3ꯒ ꯃꯦꯀꯞ ꯇꯧꯏꯅꯦ ꯁꯨꯡꯂꯦꯞ ꯂꯦꯞꯇ ꯉꯁꯤꯅ ꯑꯗꯨꯒꯤ ꯍꯌꯦꯡꯅ ꯑꯗꯨꯒꯤꯅ ꯂꯤꯁꯇ ꯑꯗꯨꯝ ꯂꯩꯈ꯭ꯔꯕꯤ ꯑꯗꯒꯤ ꯍꯔꯥꯎ ꯀꯨꯝꯍꯩ ꯑꯩꯈꯣই ꯌꯥꯎꯁꯪꯒꯨꯝꯕ ꯑꯗꯩ ꯀꯥꯡꯒꯤ ꯃꯇꯝ ꯅꯤꯉꯣꯜ ꯆꯥꯛꯀꯧꯕ ꯁꯤꯒꯨꯝꯕꯗꯁꯨ ꯂꯦꯞꯇꯅ ꯂꯤꯂꯥ ꯁꯥꯟꯅꯔꯝꯒꯅꯤꯅ ꯈꯜꯂꯤ ꯐꯪꯅꯔꯤꯕꯅꯤ ꯑꯗꯨꯁꯨ ꯃꯇꯝ ꯅꯨꯃꯤꯠ 5 ꯅꯤꯉꯣꯜ ꯆꯥꯛꯀꯧꯕꯒꯥꯁꯦ ꯅꯨꯃꯤꯠ 5ꯅꯤ ꯇꯧꯔꯝꯃꯤ ꯗ꯭ꯔꯃꯥꯒꯤꯗꯃꯛꯇ ꯄꯥꯕꯨꯡꯁꯨ ꯀꯩꯅꯣ ꯇꯧꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯂꯤꯂꯥ ꯗ꯭ꯔꯃꯥꯁꯦ ꯌꯥꯎꯕꯤꯕ꯭ꯔꯥ ꯌꯥꯎꯋꯦ ꯃꯁꯥꯃꯛꯁꯨ ꯑꯥꯔꯇꯤꯁꯅꯦꯕꯀꯣ ꯑꯗꯨꯗꯤ ꯏꯃꯥꯒꯤꯗꯃꯛꯇꯗꯤ ꯊꯣꯏꯗꯣꯛꯅ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯂꯩꯔꯝꯃꯣꯏꯅ ꯈꯜꯂꯤ ꯑꯊꯤꯡꯕ ꯀꯩꯁꯨ ꯊꯦꯡꯅꯔꯝꯃꯣꯏꯀꯣ ꯑꯩꯒꯤ ꯑꯊꯤꯡꯕꯁꯦ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯗ꯭ꯔꯃꯥ ꯌꯥꯎꯋꯦꯅ ꯑꯩ ꯂꯨꯍꯣꯡꯐꯥꯎ ꯌꯥꯎꯗꯕ ꯏꯕꯨꯡꯒ ꯌꯥꯎꯏ ꯑꯗꯒꯤ ꯍꯦꯛ ꯊꯋꯥꯏ ꯌꯥꯎꯔꯤꯁꯦ ꯑꯩꯒꯤ ꯄꯥꯕꯨꯡꯁꯦ ꯃꯥꯒꯤ ꯏꯄꯨꯔꯣꯏꯕ ꯑꯣꯏꯔꯤꯕ ꯄꯥꯕꯨꯡꯁꯦ ꯃꯥꯅꯗꯤ ꯁꯞꯄꯣꯔꯠ ꯑꯗꯨꯝ ꯇꯧꯕꯤꯕ꯭ꯔꯥ ꯃꯥ ꯃꯁꯥꯁꯨ ꯌꯥꯎꯕ꯭ꯔꯥꯕ ꯌꯥꯎꯏ ꯕꯣꯂꯝ ꯗ꯭ꯔꯃꯥ ꯌꯥꯎꯏ ꯍꯦꯔꯣ ꯀꯨꯝꯃꯤ ꯑꯗꯣ ꯏꯃꯥꯁꯦ ꯑꯉꯥꯡ ꯀꯌꯥꯒꯤ ꯃꯃꯥ ꯑꯣꯏꯕꯤꯕꯅꯣ ꯑꯉꯥꯡ ꯅꯨꯄꯥ 3 ꯅꯨꯄꯤ 1 ꯍꯥꯏꯔꯤꯕ ꯑꯉꯥꯡꯁꯤꯡꯁꯤ ꯏꯆꯥꯁꯤꯡꯁꯤ ꯂꯣꯏ ꯂꯩꯔ ꯃꯇꯨꯡ ꯐꯥꯎꯕꯗ ꯑꯗꯨꯝ ꯆꯠꯊꯈꯤꯕ꯭ꯔꯥ ꯑꯩꯈꯣꯏ ꯂꯤꯂꯥꯁꯦ ꯍꯦꯟꯅ ꯑꯗꯨꯝ ꯆꯠꯊꯩ ꯍꯧꯖꯤꯛꯅ ꯑꯗꯨꯝ ꯍꯦꯜꯂꯛꯑꯦ ꯍꯥꯏꯔꯤꯅꯤ ꯍꯦꯟꯅ ꯑꯗꯨꯝ ꯆꯠꯊꯩ ꯑꯗꯨꯝ ꯑꯩꯒꯤ ꯊꯤꯡꯕ ꯌꯥꯔꯣꯏ ꯏꯁꯥꯒꯤ ꯂꯨ ꯇꯣꯡꯅ ꯄꯛꯈ꯭ꯔꯕ ꯄꯣꯛꯄꯗꯒꯤ ꯂꯣꯏꯅꯔꯛꯄ ꯏꯃꯥꯒꯤ ꯇꯣꯞ ꯇꯣꯞꯄ ꯒꯨꯟ ꯑꯃꯅꯦꯅ ꯍꯥꯏꯖꯒꯦ ꯑꯩꯈꯣꯏ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯌꯥꯎꯕꯤꯕꯁꯤꯀꯣ ꯑꯗꯣ ꯏꯃꯥ ꯃꯅꯥ ꯃꯊꯨꯝꯒꯗꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯚꯥꯔꯠ ꯁꯔꯀꯥꯔꯅ ꯅꯠꯇ꯭ꯔꯒ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯅ ꯁꯛꯈꯪꯕꯤꯗꯅ ꯀꯔꯤꯒꯗꯤ ꯄꯤꯈ꯭ꯔꯦ ꯏꯃꯥꯗ ꯑꯗꯨ ꯍꯥꯏꯌꯨꯁꯤꯅꯤ ꯑꯩꯅ ꯅꯤꯡꯁꯤꯡꯕ ꯊꯣꯛꯇ꯭ꯔꯤꯁꯦ ꯊꯣꯛꯇꯤ ꯁ꯭ꯋꯥꯏꯁꯦ ꯍꯦꯛꯇ ꯃꯥꯡ ꯂꯣꯏꯅꯃꯛ ꯏꯃꯥꯅ ꯅꯤꯡꯁꯤꯡꯉꯒ ꯂꯣꯏꯅ ꯃꯁꯤꯡ ꯁꯤꯡꯊꯥꯕ ꯍꯥꯏꯕꯗꯨꯗꯤ ꯑꯣꯏꯗꯕꯁꯨ ꯌꯥꯏ ꯇꯧꯕꯇꯕꯨ ꯈꯤꯇꯪ ꯆꯥꯎꯕ ꯏꯃꯥꯅ ꯌꯥꯝꯅ ꯅꯨꯡꯁꯤꯅ ꯅꯤꯡꯁꯤꯡꯈꯤꯕ ꯃꯤꯀꯨꯞꯀꯗꯤ ꯀꯔꯤ ꯂꯩ ꯌꯥꯝ ꯂꯩꯗ ꯑꯗꯨꯗꯤ ꯏꯍꯥꯟ ꯍꯥꯟꯕ ꯐꯪꯕꯁꯦ ꯏꯍꯥꯟ ꯍꯥꯟꯕ ꯐꯪꯕꯁꯦ ꯊꯤꯌꯦꯇꯔ ꯁꯦꯟꯇꯔꯅ ꯀꯩꯅꯣ ꯇꯧꯕ ꯀꯝꯄꯤꯇꯤꯁꯟ ꯀꯥꯡꯖꯩꯕꯨꯡꯗ ꯇꯧꯕ ꯑꯗꯨꯗ ꯑꯩꯅ ꯈ꯭ꯋꯥꯏꯒꯤ ꯃꯅꯤꯄꯨꯔꯒꯤ ꯅꯨꯄꯤꯗ ꯐꯥꯁ ꯇꯥꯏ ꯂꯩꯕꯅꯤ ꯁꯥꯔꯇꯤꯐꯤꯀꯦꯠ ꯁꯤꯡꯗꯣꯛꯈꯤꯕꯅꯤ ꯌꯦꯡꯕꯗꯣ ꯏꯕꯨꯡꯉꯣ ꯍꯣꯏ ꯌꯦꯡꯖꯒꯦ ꯃꯥ ꯑꯩꯈꯣꯏ ꯐꯣꯇꯣꯁꯨ ꯅꯝꯖꯈꯤꯒꯦ ꯑꯗꯨꯗ ꯂꯣꯏ ꯌꯥꯎꯔꯕꯅꯤ ꯑꯗꯨ ꯑꯩꯉꯣꯟꯗ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯃꯅꯥ ꯂꯧꯕꯗꯤ ꯃꯥ ꯃꯄꯥꯟ ꯂꯝꯗꯒ ꯆꯠꯄ ꯌꯥꯎꯕꯤꯈꯤꯕ꯭ꯔꯥ ꯌꯥꯎꯏ ꯀꯩ ꯂꯝꯗꯒ ꯆꯠꯄꯤꯈꯤꯒꯦ ꯗꯤꯜꯂꯤꯗ ꯑꯃꯨꯛ ꯆꯠꯂꯤꯌꯦ ꯍꯣꯏ ꯑꯗꯨꯒ ꯏꯃꯥꯗꯒꯤ ꯑꯩꯅ ꯍꯪꯖꯅꯤꯡꯕꯁꯤ ꯏꯃꯥꯁꯤ
ꯑꯩꯈꯣꯏꯒꯤ ꯑꯣꯜ ꯏꯟꯗꯤꯌꯥ ꯔꯦꯗꯤꯑꯣꯒꯤ ꯑꯦꯄ꯭ꯔꯨꯞ ꯑꯥꯔꯇꯤꯁꯀꯗꯤ ꯑꯣꯏꯕꯤꯔꯛꯈꯤꯕ꯭ꯔꯥ ꯑꯣꯏꯔꯛꯏ ꯐꯅ ꯌꯥꯝ ꯌꯥꯎꯔꯛꯏ ꯑꯣ ꯀꯩꯅꯣ ꯑꯣꯏꯅ ꯗ꯭ꯔꯃꯥ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯗ꯭ꯔꯃꯥ ꯑꯥꯔꯇꯤꯁ ꯑꯣꯏꯅ ꯒ꯭ꯔꯦꯗ ꯀꯌꯥ ꯐꯥꯎꯒ ꯏꯃꯥ ꯂꯩꯕꯤꯈꯤꯒꯦ ꯑꯗꯨꯗꯤ ꯀꯥꯎꯔꯦ ꯕꯤ ꯍꯥꯏꯐꯥꯎ ꯑꯣꯏꯈꯤꯕ꯭ꯔꯥ ꯑꯦ ꯒ꯭ꯔꯦꯗꯀ ꯌꯧꯈꯤꯕ꯭ꯔꯥ ꯑꯦꯒꯤ ꯀ ꯌꯧꯈꯤꯗ꯭ꯔꯦ ꯑꯗ ꯏꯃꯥꯅ ꯔꯦꯗꯤꯑꯣꯒꯤ ꯌꯥꯎꯈꯤꯕ ꯗ꯭ꯔꯃꯥꯒꯗꯣ ꯃꯗꯨꯒꯤ ꯔꯦꯀꯣꯔꯗꯤꯡꯒꯗꯤ ꯑꯝꯇ ꯂꯩꯇ꯭ꯔꯕ꯭ꯔꯥ ꯈꯪꯗꯦ ꯔꯦꯗꯤꯑꯣꯗ ꯂꯩꯔꯝꯒꯗ꯭ꯔꯥ ꯑꯩꯈꯣꯏ ꯀ꯭ꯔꯤꯁꯅꯕꯇꯥ ꯂꯧꯈ꯭ꯔꯦ ꯆꯍꯤ 3 ꯈꯨꯟꯇꯥꯛꯄ ꯂꯧꯈ꯭ꯔꯦ ꯍꯥꯏꯔꯤꯁꯤꯡꯗꯣ ꯃꯅꯤꯄꯨꯔ ꯗ꯭ꯔꯥꯃꯥꯇꯤꯛ ꯌꯨꯅꯤꯌꯟ MDUꯗꯒꯤ ꯂꯧꯕ MDUꯗꯒꯤ ꯂꯧ ꯏꯃꯥꯁꯦ ꯔꯨꯝ ꯍꯣꯜꯗꯒꯗꯤ ꯌꯥꯎꯔꯛꯇꯕ꯭ꯔꯥ ꯌꯥꯎꯔꯛꯏ ꯃꯣꯍꯟꯗꯁꯨ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯃꯊꯪ ꯃꯊꯪ ꯑꯩꯈꯣꯏ ꯔꯨꯝ ꯍꯣꯜꯗ ꯌꯥꯎꯕ ꯃꯤꯅ MDUꯗ ꯑꯃꯨꯛ ꯌꯥꯎꯕ ꯑꯔꯤꯌꯥꯟꯗ ꯌꯥꯎꯕ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯇ꯭ꯔꯥꯟꯁꯐꯔ ꯇꯧꯕ ꯌꯥꯕ꯭ꯔꯥ ꯑꯩꯅ ꯔꯨꯛꯃꯣꯍꯟ ꯌꯥꯎꯕꯁꯤ ꯔꯨꯛꯃꯣꯍꯟꯁꯦ ꯊꯝꯕꯥꯉꯧꯕꯤꯅ ꯑꯃ ꯂꯩꯔꯝꯃꯦ ꯃꯣꯏꯒꯤ ꯇꯣꯟꯗꯣꯜ ꯍꯥꯏꯅ ꯑꯃꯒ ꯑꯗꯨ ꯃꯣꯏꯅ ꯔꯨꯛꯃꯣꯍꯟꯒꯤ ꯑꯩꯅ MDUꯒꯤ ꯑꯣꯏꯕꯗꯨꯗ ꯃꯣꯏꯁꯨ ꯇꯣꯟꯗꯣꯟꯗꯤ ꯀꯣꯡꯕꯒꯤꯗꯣ ꯃꯣꯏꯁꯨ ꯈꯠꯅꯔꯦꯗꯅ ꯇꯧꯔꯦ ꯑꯩꯁꯨ MDU ꯈꯠꯅꯔꯦ ꯈꯠꯅꯗ ꯉꯝꯗꯕꯅꯤ ꯑꯗꯣ ꯑꯩꯅ ꯔꯨꯛꯃꯣꯍꯟ ꯂꯣꯝ ꯌꯥꯎꯍꯧꯔꯦ ꯃꯣꯏꯅ ꯑꯃꯨꯛ MDU ꯆꯪꯉꯦ ꯁꯨꯄꯣꯟꯇꯣꯂꯥꯒ ꯎꯜꯂꯦ ꯑꯩꯅ ꯔꯨꯛꯃꯣꯍꯟ ꯆꯠꯂꯒ ꯊꯣꯏꯕꯤꯒ ꯁꯥꯔꯨꯔꯦ ꯑꯗꯨꯃꯥꯏꯅ ꯇꯧꯗꯅ ꯈꯠꯅ ꯆꯩꯅ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯑꯗꯩ ꯇꯤꯀꯦꯟꯗ꯭ꯔꯖꯤꯠꯀ ꯔꯨꯛꯃꯣꯍꯟꯒꯤ ꯑꯩ ꯑꯗꯨꯝ ꯑꯆꯧ ꯄꯥꯠ ꯂꯧꯅ ꯑꯗꯨꯝ ꯌꯥꯎꯔꯛꯏ ꯑꯗꯣ ꯏꯃꯥ ꯐꯦꯂꯣꯁꯤꯞ ꯐꯪꯕ ꯑꯩꯈꯣꯏ ꯁꯔꯀꯥꯔꯗꯒꯤ ꯑꯗꯨꯒꯨꯝꯕꯒꯗꯤ ꯂꯩꯇꯕ꯭ꯔꯥ ꯑꯩꯈꯣꯏꯒꯤ ꯃꯣꯏꯅ ꯊꯥꯒꯤ ꯏꯃꯥꯒꯤ ꯄꯩꯁꯥꯒ ꯄꯤꯔꯛꯈꯤꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯒꯤꯗꯤ ꯄꯤꯗꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗꯤ ꯑꯩ ꯌꯥꯝ ꯁꯥꯎꯔꯝꯃꯦ ꯍꯧꯖꯤꯛꯇꯤ ꯈꯔ ꯅꯦꯝꯊꯔꯦ ꯂꯧꯔꯣꯏ ꯐꯥꯎ ꯈꯜꯂꯝꯃꯤ ꯅꯤꯡꯁꯤꯡꯕꯤꯗꯦꯕ ꯀꯩꯒꯨꯝꯕ ꯁꯥꯔꯇꯤꯐꯤꯀꯦꯠꯇꯤ ꯄꯤꯀꯣ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕꯒꯤ ꯀꯔꯤꯝꯇ ꯅꯣꯏꯒꯤ ꯀꯔꯤ ꯑꯥꯔꯠ ꯑꯦꯟ ꯀꯜꯆꯔꯒꯤ ꯑꯗꯨꯒꯁꯦ ꯑꯩ ꯀꯔꯤꯝ ꯂꯧꯔꯛꯇꯦꯕ ꯑꯗꯨꯕꯨ ꯗꯤꯜꯂꯤꯅꯗꯤ ꯈꯪꯕ꯭ꯔꯥ ꯀꯩꯅꯣ ꯊꯥꯔꯛꯑꯦ ꯔꯥꯏꯠꯁꯤꯗꯒꯤ 3,000-4,000 5,000 ꯊꯥꯔꯛꯑꯦ ꯊꯥ ꯈꯨꯗꯤꯡꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔ ꯍꯧꯖꯤꯛꯃꯛꯁꯨ ꯃꯅꯤꯄꯨꯔꯒꯤꯁꯦ ꯏꯃꯥꯗ ꯀꯩꯒꯨꯝꯕ ꯑꯃꯗ ꯄꯤꯔꯛꯄ ꯑꯣꯅꯔ ꯇꯧꯕꯤꯕ ꯑꯝꯇ ꯂꯩꯇ꯭ꯔꯤꯕ꯭ꯔꯥ ꯍꯟꯗꯛ ꯈꯔ ꯀꯩ 3,00,000 ꯀꯩꯅꯣ ꯑꯄꯨꯟꯕ ꯑꯣꯏꯅ ꯐꯪꯉꯦꯕ ꯏꯃꯥꯒꯤ ꯑꯄꯨꯟꯕ ꯑꯣꯏꯅ 3,00,000 ꯐꯪꯉꯦ ꯏꯃꯥꯁꯦ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯒꯤ ꯄꯔꯤꯡꯗ ꯑꯃꯨꯛ ꯂꯥꯛꯆꯒꯦꯀꯣ ꯃꯅꯤꯄꯨꯔꯤ ꯐꯤꯂꯝꯗꯤ ꯏꯃꯥ ꯀꯌꯥꯒꯗꯤ ꯀꯨꯝꯕꯤꯒꯦ ꯐꯅ ꯌꯥꯝꯕꯅꯤꯅꯦ ꯗ ꯅꯤꯡꯁꯤꯡꯕꯤꯌꯨ ꯑꯩꯅ ꯈꯪꯖꯕꯗ ꯑꯩꯈꯣꯏ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯇꯥꯃꯣ ꯃꯈꯨꯟ ꯃꯅꯤꯒꯤ ꯃꯁꯤꯃꯗꯤ ꯌꯥꯝ ꯄꯣꯄꯨꯂꯔ ꯑꯣꯏꯈꯤ ꯏꯃꯥꯕꯨ ꯃꯌꯥꯝꯅ ꯌꯥꯝ ꯁꯛꯅ ꯁꯣꯟꯅꯈꯤ ꯑꯗꯨꯃ ꯂꯩꯔꯦꯀꯣ ꯑꯗꯒꯤ ꯍꯥꯏꯕꯤꯌꯨ ꯙꯔꯃꯒꯤ ꯃꯤꯡꯗ ꯏꯃꯥꯒꯤ ꯍꯥꯏꯕ ꯑꯃ ꯂꯩꯔꯦꯀꯣ ꯑꯗꯩ ꯁꯔꯤꯛ ꯒꯣꯕꯤꯟꯗꯤ ꯁꯔꯤꯛ ꯃꯀꯣꯜ ꯍꯥꯏꯅ ꯑꯃ ꯂꯩꯔꯦ ꯑꯗꯒꯤ ꯐꯤꯗꯝ ꯍꯥꯏꯅ ꯑꯃꯁꯨ ꯀꯨꯝꯈꯤ ꯑꯗꯒꯤ ꯔꯤꯂꯦ ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣ ꯑꯗꯨꯝꯁꯨ ꯔꯤꯂꯤ ꯍꯥꯏꯕ꯭ꯔꯥ ꯑꯗꯨꯝꯁꯨ ꯀꯨꯝꯈꯤ ꯏꯃꯥꯅ ꯅꯤꯡꯁꯤꯡꯕ ꯈꯔ ꯍꯥꯏꯕꯤꯔꯤꯗꯨ ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯑꯇꯩ ꯑꯋꯥꯠꯄꯁꯤꯡ ꯑꯩꯈꯣꯏ ꯊꯤꯖꯔꯒꯦ ꯑꯗꯣ ꯏꯃꯥꯅ ꯇꯧꯊꯣꯔꯛꯄ ꯑꯦꯛꯇꯤꯡꯁꯦ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯅꯦꯆꯔꯦꯜ ꯑꯣꯏ ꯇꯧꯁꯤꯟꯅꯕ ꯑꯩꯈꯣꯏꯒꯤ ꯐꯤल्मꯒꯤꯅꯤ ꯗ꯭ꯔꯃꯥꯒꯤꯅꯤ ꯀꯥꯏꯅ ꯍꯦꯟꯖꯟꯕ ꯃꯗꯨ ꯅꯠꯇꯦ ꯅꯦꯆꯔꯦꯜ ꯑꯦꯛꯇꯤꯡꯒꯤ ꯗꯥꯏꯂꯣꯒꯅꯤ ꯏꯃꯥꯒꯤꯗꯤ ꯑꯗꯣ ꯏꯃꯥꯅ ꯀꯥ ꯍꯦꯟꯅ ꯃꯅꯤꯄꯨꯔꯤ ꯐꯤल्मꯗ ꯈꯨꯠ ꯊꯥꯔꯝꯗ꯭ꯔꯤꯕ ꯃꯔꯥꯡ ꯀꯥꯏꯅ ꯌꯥꯎꯔꯝꯗ꯭ꯔꯤꯕꯁꯤꯒꯤ ꯃꯔꯝ ꯀꯔꯤꯅꯣ ꯃꯌꯥꯝꯅ ꯑꯦꯡꯒꯦꯖ ꯀꯟꯇꯦꯛ ꯇꯧꯕꯒ ꯂꯥꯛꯇꯕ꯭ꯔꯥ ꯀꯔꯤ ꯊꯦꯡꯅꯈꯤ ꯐꯤल्मꯁꯦ ꯀꯟꯇꯦꯛ ꯇꯧꯕ ꯂꯥꯛꯇꯦ ꯑꯩꯅꯁꯨ ꯊꯣꯏꯅ ꯈꯜꯂꯨꯗꯦ ꯑꯩꯒꯤ ꯃꯃꯥꯡꯗ ꯃꯣꯏ ꯐꯤल्मꯒꯤ ꯍꯥꯟꯅ ꯇꯤꯟꯅꯖꯕ MK ꯕꯤꯅꯣꯗꯤꯅꯤ ꯍꯣꯏ ꯑꯗꯒꯤ ꯏꯆꯦ ꯄꯤꯁꯛ ꯍꯣꯏ ꯃꯣꯏꯁꯦ ꯍꯥꯟꯅ ꯇꯤꯟꯅꯕ ꯃꯣꯏ ꯈꯔ ꯈꯪꯅꯕ ꯑꯗꯨꯝ ꯇꯧꯕꯤꯖꯥꯠꯅꯤ ꯑꯩꯁꯦ ꯀꯌꯥ ꯅꯤꯡꯁꯤꯡꯕꯤꯗꯖꯥꯠꯅꯤ ꯃꯔꯛꯇ ꯈꯔ ꯁꯔꯛ ꯁꯤꯈꯤꯕ꯭ꯔꯥ ꯏꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯊꯤꯌꯦꯇꯔꯒꯤ ꯅꯠꯇ꯭ꯔꯒ ꯑꯥꯔꯠꯀꯤ ꯂꯝꯕꯤꯁꯤꯗꯒꯤ ꯗ꯭ꯔꯃꯥꯗꯗꯤ ꯑꯩ ꯁꯨꯛꯁꯤ ꯁꯤꯗꯦ ꯑꯗꯨꯒ ꯐꯤल्मꯒꯤ ꯂꯥꯏꯟꯁꯤꯗ ꯐꯤल्मꯗꯗꯤ ꯑꯩ ꯃꯅꯤꯄꯨꯔꯤ ꯐꯤल्मꯒꯤ ꯏꯃꯥꯒꯤ ꯑꯍꯥꯟꯕ ꯈꯨꯠ ꯊꯥꯈꯤꯕ ꯁꯔꯨꯛ ꯌꯥꯈꯤꯕꯁꯤ ꯆꯠꯂꯦꯗꯣ ꯑꯩꯗꯤꯗꯨꯅ ꯑꯣꯏꯈꯤꯕ꯭ꯔꯥ ꯏꯃꯥ ꯑꯗꯨꯅ ꯑꯍꯥꯟꯕꯗꯤ ꯅꯠꯇꯦ ꯑꯗꯨꯏ ꯃꯊꯛꯇ ꯐꯤꯗꯝ ꯍꯥꯏꯕ ꯑꯃ ꯃꯣꯔꯦ ꯂꯂꯣꯟꯕꯤꯒꯤ ꯋꯥꯔꯤ ꯑꯗꯨꯃ ꯆꯠꯈ꯭ꯔꯦ ꯀꯅꯥ ꯄꯨꯟꯅ ꯇꯧꯃꯤꯟꯅꯈꯤ ꯃꯥ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯐꯤꯗꯝ ꯍꯥꯏꯔꯤꯁꯤꯗ ꯀꯔꯤ ꯍꯥꯏꯒꯦ ꯀꯩꯁꯥꯝꯄꯥꯠꯀꯤ ꯁꯈꯤ ꯀꯥꯏꯅ ꯂꯩꯅꯦ ꯃꯣꯏꯒ ꯊꯥꯡꯃꯩꯕꯟꯒꯤ ꯔꯥꯁꯤ ꯍꯥꯏꯕ꯭ꯔꯥ ꯁꯤꯅꯦꯃꯥꯒ ꯌꯥꯝ ꯌꯥꯎꯋꯦ ꯃꯥꯒ ꯑꯩꯒ ꯑꯉꯥꯡ ꯅꯨꯄꯤ ꯃꯆꯥ ꯑꯃꯒ
ꯑꯩꯈꯣꯏ ꯑꯍꯨꯝꯁꯤ ꯐꯤꯂꯝ ꯍꯥꯏꯗꯨꯗ ꯌꯥꯎꯏ ꯍꯦꯔꯣ ꯍꯦꯔꯣꯏꯟꯁꯤ ꯅꯤꯡꯁꯤꯡꯉꯤ ꯅꯍꯥꯟꯅꯤꯅꯦ ꯍꯌꯥꯝꯒꯤ ꯇꯥꯇꯣꯝꯕꯤꯒꯤ ꯃꯆꯥ ꯂꯥꯟꯆꯥ ꯍꯥꯏꯕ꯭ꯔꯥ ꯅꯤꯡꯊꯧꯖꯝ ꯂꯥꯟꯆꯥ ꯃꯣꯏꯅ ꯑꯣꯏꯅꯦ ꯑꯗꯒꯤ ꯐꯤꯂꯝꯗꯨꯒꯤ ꯇꯥꯛꯄ ꯈꯣꯠꯄ ꯗꯥꯏꯔꯦꯛꯇꯔ ꯑꯣꯏ ꯀꯔꯤ ꯑꯣꯏ ꯇꯧꯋꯦꯕ ꯃꯣꯏꯅ ꯃꯇꯝꯗꯨꯒꯤ ꯋꯥꯅꯤꯀꯣ ꯏꯃꯥꯅ ꯆꯠꯂꯦꯗꯣ ꯑꯩꯗꯤ ꯍꯥꯏꯔꯤꯕ ꯐꯤꯂꯝꯗꯨꯗ ꯀꯕꯤꯇꯥꯒꯤ ꯃꯆꯥ ꯅꯤꯡꯉꯣꯜ ꯀꯕꯤꯇꯥꯒꯤ ꯃꯃꯥ ꯁꯥꯈꯤ ꯏꯃꯥ ꯗꯥꯏꯂꯣग ꯌꯥꯝ ꯅꯨꯡꯁꯤꯈꯤ ꯃꯃꯥ ꯃꯆꯥꯒꯤ ꯔꯤꯂꯦꯁꯟ ꯀꯣꯝꯊꯔꯛꯄ ꯃꯃꯥꯅ ꯃꯆꯥꯕꯨ ꯅꯤꯡꯖꯕ ꯑꯗꯨꯒ ꯃꯆꯥꯅ ꯃꯃꯥꯕꯨ ꯃꯤꯔꯥꯏꯔꯛꯄꯒꯤ ꯑꯗꯨꯒꯨꯝꯕ ꯃꯇꯝꯗꯨꯗ ꯏꯃꯥꯅ ꯊꯃꯣꯏ ꯁꯣꯛꯅ ꯇꯧꯈꯤꯕ ꯗꯥꯏꯂꯣग ꯅꯤꯡꯁꯤꯡꯕꯤꯕ ꯂꯩꯕꯤꯕ꯭ꯔꯥ ꯈꯔ ꯅꯤꯡꯁꯤꯡꯉꯤ ꯈꯔ ꯀꯥꯎ ꯐꯤꯂꯝꯒꯤ ꯗꯥꯏꯂꯣꯒꯁꯦ ꯑꯩꯗꯤ ꯍꯣꯏ ꯈꯨꯗꯛꯀꯤ ꯄ꯭ꯔꯣꯝ ꯇꯧꯔꯒ ꯀꯩꯅꯣ ꯇꯧꯔꯒ ꯍꯩꯇꯦ ꯍꯥꯏꯗꯤ ꯀꯩꯅꯣꯗꯣ ꯃꯤꯒ ꯋꯥꯔꯤ ꯁꯥꯕꯅꯤꯅ ꯑꯩꯗꯅ ꯉꯥꯡꯉꯒ ꯍꯣꯏ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔ ꯅꯨꯡꯉꯥꯏꯕꯅꯦꯕ ꯑꯋꯥꯏ ꯑꯈꯨꯝ ꯇꯧꯔꯒꯗꯤ ꯑꯩꯉꯣꯟꯗ ꯌꯥꯝ ꯅꯨꯡꯉꯥꯏꯖꯕ ꯆꯨꯝꯃꯤ ꯑꯗꯨꯒ ꯏꯊꯟꯗꯅꯁꯨ ꯉꯥꯡꯉꯒ ꯀꯩꯅꯣ ꯇꯧꯕꯗꯣ ꯑꯩ ꯀꯌꯥ ꯑꯗꯨꯃꯛꯄꯨ ꯃꯆꯥ ꯅꯤꯡꯉꯣꯜꯁꯤꯅ ꯋꯥꯅ ꯐꯤ ꯁꯥꯔꯒ ꯑꯍꯤꯡ ꯇꯨꯝꯗꯈꯩ ꯃꯕꯨꯡꯗꯣ ꯑꯩꯈꯣꯏ ꯏꯟꯖꯤꯅꯤꯌꯔ ꯑꯣꯏꯅꯅꯕ ꯊꯥꯔꯛꯈꯤꯕ ꯂꯥꯏꯔꯤꯛ ꯇꯝꯍꯜꯂꯛꯈꯤꯕ ꯑꯗꯨꯗ ꯃꯃꯥꯗꯨꯅ ꯐꯥꯎꯈꯤꯕ ꯅꯤꯡꯉꯝꯗꯕ ꯃꯆꯥ ꯅꯤꯡꯉꯣꯜꯒꯤꯗꯃꯛꯇ ꯃꯉꯣꯟꯗ ꯐꯥꯎꯈꯤꯕꯗꯣ ꯑꯗꯨ ꯗꯥꯏꯂꯣग ꯑꯣꯏꯅꯒ ꯏꯃꯥ ꯅꯤꯡꯁꯤꯡꯕ ꯂꯩꯕꯤꯕ꯭ꯔꯥ ꯈꯤꯇꯪ ꯅꯤꯡꯁꯤꯡꯕ ꯂꯩ ꯃꯇꯦꯛ ꯑꯃꯇ ꯇꯧꯕꯤꯌꯨꯅꯦ ꯃꯥ ꯃꯣꯏꯅ ꯀꯧꯕ ꯇꯥꯕꯗꯨꯗ ꯀꯞꯇꯨꯝ ꯀꯥꯞꯅꯤꯡꯉꯛꯏꯗ ꯕꯤꯃꯥ ꯅꯪꯕꯨ ꯆꯥꯛ ꯂꯥꯝꯕ꯭ꯔꯅꯦ ꯍꯪꯉꯦꯕ ꯑꯩꯕꯨꯗꯤ ꯂꯥꯝꯗꯦꯌꯦ ꯏꯃꯥꯕꯨ ꯂꯥꯝꯕ꯭ꯔꯣ ꯍꯥꯏꯅ ꯃꯃꯥ ꯃꯆꯥ ꯍꯪꯅꯕ ꯏꯃꯥꯗꯤ ꯂꯥꯝꯗꯦ ꯅꯪ ꯂꯥꯝꯗ꯭ꯔꯗꯤ ꯍꯥꯏꯅ ꯍꯥꯏꯔꯗ ꯃꯆꯥꯅꯨꯄꯤꯅ ꯍꯣꯏ ꯏꯃꯥ ꯍꯌꯦꯡ ꯑꯣꯏꯅ ꯈꯔ ꯉꯜꯂꯞꯅ ꯆꯥꯔꯁꯤꯔ ꯍꯥꯏꯗꯅ ꯍꯩꯅꯕ ꯑꯗꯨꯗꯤ ꯏꯕꯦꯝꯃ ꯌꯦꯡꯉꯣ ꯆꯦꯡꯗꯤ ꯂꯩꯇꯕ ꯍꯌꯦꯡꯗꯣ ꯏꯃꯥ ꯉꯟꯇꯥꯅ ꯅꯪꯒꯤ ꯐꯤꯗꯣ ꯊꯤꯟꯗꯣꯛꯎꯔꯒꯦ ꯑꯗꯨꯒ ꯏꯃꯥꯅ ꯍꯜꯂꯛꯄꯗ ꯆꯦꯡ ꯄꯨꯔꯛꯑꯒꯦ ꯑꯗꯨꯒ ꯆꯥꯁꯤꯀꯣ ꯍꯥꯏꯗ ꯁꯣꯝꯗ ꯃꯇꯩꯃꯒ ꯃꯕꯨꯡꯗꯨꯒ ꯄꯦꯡꯕꯥ ꯊꯣꯡ ꯆꯥꯕꯒꯤ ꯌꯥꯝꯅ ꯎꯠꯂꯤꯌꯦ ꯇꯁꯦꯡꯕꯗꯤ ꯏꯃꯥꯅ ꯌꯥꯎꯕꯤꯈꯤꯕ ꯐꯤꯂꯝꯁꯤꯡꯁꯦ ꯃꯔꯨ ꯑꯣꯏꯅ ꯐꯦꯃꯤꯂꯤ ꯄ꯭ꯂꯦꯁꯤꯡꯅꯤ ꯃꯃꯥꯒ ꯃꯆꯥꯒ ꯂꯩꯅꯕ ꯃꯔꯤ ꯃꯗꯨꯗ ꯍꯦꯟꯅ ꯏꯃꯥꯅ ꯌꯥꯎꯈꯤꯕꯗ ꯊꯣꯏꯗꯣꯛꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯤꯌꯥꯝꯅ ꯀꯥꯎꯅꯗ꯭ꯔꯤꯕ ꯃꯇꯝ ꯆꯨꯞꯄꯒꯤꯁꯨ ꯀꯥꯎꯔꯔꯣꯏꯗꯕ ꯙꯔꯃꯒꯤ ꯃꯤꯡꯗ ꯏꯃꯥꯒꯤꯗꯃꯛ ꯍꯥꯏꯔꯤꯕ ꯑꯩꯒꯤ ꯃꯔꯨꯞ ꯂꯩꯈꯤꯗ꯭ꯔꯦ ꯍꯦꯔꯣꯖꯤꯠ ꯅꯥꯎꯔꯣꯏꯕꯝꯅ ꯏꯕꯤꯔꯝꯕ ꯃꯥꯅ ꯅꯨꯡꯁꯤꯗꯀꯣ ꯍꯦꯔꯣꯖꯤꯠꯇꯣ ꯃꯥꯅ ꯄꯨꯊꯣꯛꯄꯤꯔꯝꯕ ꯐꯤꯂꯝꯁꯦ ꯃꯁꯤꯗ ꯃꯃꯧ ꯅꯨꯄꯤꯅꯒ ꯍꯅꯨꯕꯤ ꯅꯪ ꯍꯥꯏꯔꯨ ꯂꯥꯎ ꯀꯥꯏꯅ ꯁꯣꯔꯣ ꯂꯥꯛꯇꯅꯒ ꯆꯤꯡꯉꯒ ꯃꯌꯥꯝ ꯃꯃꯥꯡꯗꯒ ꯄꯨꯊꯣꯔꯛꯄꯗꯣ ꯃꯗꯨꯒꯤ ꯁꯤꯟꯒꯗ ꯏꯃꯥ ꯅꯤꯡꯁꯤꯡꯕꯤꯔꯤꯕ꯭ꯔꯥ ꯅꯤꯡꯁꯤꯡꯉꯤ ꯀꯔꯤ ꯐꯥꯎꯒꯤ ꯃꯇꯝꯗꯨꯗꯒ ꯐꯤꯂꯝꯅꯤ ꯀꯥꯎꯊꯣꯛꯑꯒ ꯍꯦꯛꯇ ꯊꯃꯣꯏꯗ ꯏꯁꯥꯃꯛꯇ ꯊꯣꯛꯄꯗꯧꯅꯒ ꯐꯥꯎꯈꯤꯕ꯭ꯔꯥ ꯑꯗꯒꯤ ꯆꯥꯛ ꯆꯥꯔꯣꯏ ꯄꯨꯊꯣꯔꯛꯄꯗ ꯑꯗꯨꯗ ꯑꯩꯅ ꯆꯥꯛ ꯌꯦꯡꯉꯒ ꯀꯞꯄꯗꯣ ꯈꯤꯇ ꯀꯞꯅꯤꯡꯉꯦ ꯂꯤꯂꯥꯅꯤꯗꯤ ꯍꯥꯏꯗꯅ ꯆꯥꯛ ꯍꯨꯛꯄ ꯉꯝꯗꯗꯅ ꯁꯤꯗ ꯆꯥꯔꯔꯣꯏꯗ ꯀꯔꯤ ꯀꯥꯟꯅꯅꯣ ꯑꯁꯤ ꯆꯥꯗꯅ ꯁꯨꯝ ꯍꯤꯡ ꯂꯩꯗꯧꯁꯨ ꯆꯥꯗꯕꯅ ꯐꯔꯦꯗ ꯍꯥꯏꯅ ꯈꯨꯠꯂꯥꯝꯖꯜꯂꯒ ꯇꯣꯛꯈꯤꯕꯗꯣ ꯀꯔꯤ ꯋꯥ ꯃꯃꯥ ꯑꯃꯅ ꯃꯆꯥꯕꯨ ꯑꯁꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅ ꯆꯥꯎꯅꯕ ꯂꯥꯏꯔꯤꯛ ꯂꯥꯏꯁꯨ ꯇꯝꯍꯟꯗꯅ ꯁꯦꯝꯖꯔꯛꯑꯒ ꯃꯣꯏꯅ ꯃꯇꯤꯛ ꯆꯥꯔꯕ ꯃꯇꯝꯗ ꯃꯃꯥꯕꯨ ꯃꯤꯔꯥꯏꯕꯤꯔꯛꯄ ꯀꯥꯎꯊꯣꯛꯄꯤꯔꯛꯄ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯉꯁꯤꯃꯁꯨ ꯃꯁꯤꯡ ꯂꯥꯛꯂꯝꯗꯅ ꯊꯣꯛꯏ ꯑꯗꯨ ꯏꯃꯥ ꯃꯣꯏꯁꯤꯡ ꯑꯗꯨꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡꯗꯣ ꯑꯗꯨꯗ ꯐꯤꯂꯝꯒꯤ ꯋꯥꯈꯜꯁꯤ ꯇꯣꯛꯊꯣꯛꯈ꯭ꯔꯒ ꯏꯃꯥꯅ ꯀꯔꯤ ꯄꯥꯎꯖꯦꯜꯂꯒ ꯄꯤꯅꯤꯡꯉꯤ ꯃꯗꯨꯒꯤ ꯂꯤꯂꯥꯗꯨꯅ ꯄꯤꯔꯤꯕ ꯏꯊꯤꯟꯁꯤꯗꯤ ꯌꯨꯝ ꯈꯨꯗꯤꯡꯒꯤ ꯃꯧ ꯈꯨꯗꯤꯡꯃꯛꯇ ꯃꯗꯨꯒꯤ ꯃꯧ ꯈꯔꯅꯗꯤ ꯁꯥꯎꯅꯤꯡꯉꯝꯒꯅꯤ ꯌꯦꯡꯗꯕ ꯐꯥꯎ ꯌꯥꯎꯏ ꯃꯧ ꯈꯔ ꯑꯃꯅ ꯑꯁꯤ ꯉꯥꯛꯇꯅꯤꯗ ꯍꯧꯖꯤꯛ ꯇꯧꯔꯤꯁꯦ ꯍꯥꯏꯕꯁꯨ ꯌꯥꯎꯏ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯦꯗ ꯑꯗꯨꯒꯤ ꯑꯃꯅ ꯃꯆꯥꯅ ꯄꯣꯕꯗꯣ ꯏꯆꯥꯅꯨꯄꯥ ꯑꯩꯈꯣꯏꯒꯤ ꯑꯩꯒ ꯄ꯭ꯔꯤꯌꯣ ꯒꯣꯄꯥꯜꯅ ꯄꯣꯔꯒ ꯄꯨꯔ ꯆꯠꯄꯩꯗꯣ ꯐꯨꯝꯃꯤꯕ ꯃꯌꯥꯝꯗꯣ ꯐꯣꯡꯗꯣꯛꯄ ꯉꯝꯗꯗꯅ ꯃꯃꯥꯗꯨꯅ ꯅꯁꯥꯒꯤ ꯅꯪꯒꯟ ꯁꯤꯗ ꯀꯣꯟꯒꯤ 이마부 뽀는 꼬세리 하 ꯅꯪꯅ 이마부 뽀ꯒꯗꯧꯔꯤꯕ ꯅꯪꯕꯨ ꯑꯩ ꯄꯣꯕ ꯉꯝꯒꯗ꯭ꯔꯅꯦ ꯑꯆꯧꯕ ꯉꯝꯒꯅꯤ
Madam, Oh, nang na ay bupodoy ba ito? Ada ay na nang nangaw ning heda ay na noy bupo ba? Hawing na ay na angang oraga nang na mama sana ay bupodoy. lao lao, imakun gila. Lao, imakun gila. Nahong suhap. Ay, tara. Apo. Lasidi, nakoy nagpingay gimatam do. Imana ning singa ini. Dalawa, imana niya ang saraba. Nang na imam saraba ko. Nam nung sida imagi adugi film dudi imana leikhidraba matung masanupa ahalgi mangda imana nung chubdaga nung thupke ga lakhibado akhoi Ado mandro. akhoi makape yam nung si adugi Nikbado. Imabo. Amambagi ahingina makharaw na tanare. Asawa, ima ing manalore. Ima ki ipi kuriti. Nam may tadok bikrabanata. Asawa, yeng teng laba hing asigi nong lain sina. Ima buyo ke tanari. Ima na may kay kangda na sila ko. Napabong isanggayo irami. Laibong khangdadana chenbada napagi amam yumsida taralene. Nungsibani yam. ima punsi se ningsing oraga nungsibagi nungsiba ngaktani kapning mangaktani Lagi ama aina hakiba ama saude moin. Film ki director singna saude. imagi extra dialogue Estado. Puraga pure dana. As aina puraga pubaido. Pano janpan. oi Ada ina semayang tuaga. Masano paduna. Ado yung mama na nungay tatlo. Imasa labrava haina daba. Mana pinda dana. Ya ma imasa leko. Haido hamba. Haido ju kumbirak te. Ako madaso ya ma imasa leko haido. Ado tamudo. Hakibani. Ado ay nung sadi tiyam tiyaba. oi Mui director gi mawa kade rakadra. ima je ngasidi hakchangi pangal je sondar e koi ubagi pangal leitre yumda lengna leire matam sida ima film go komning ba aduga haugi matamda imana kalinga chen chonglam du ningsingaga aiji amuktang matamdo halaga diko gaina imagi thamoida taksi sonba ga leibra Nga pima laibo nungdang se tumba yade ba. Adik si yaro do ini. Ay asibam na tangira na chahi jam suraban. Ado da siro da na khangalo ba. Na sigra ba ni. Si de si o yade. Nungdang se da ina sanari ba drama. Ina as amukapi amung no i. Ina tawramba mayam do. Aina tawjaramba ay kano ni di haraga aina imasi da haimali haraka ni aina hotna zaramba mayam
ima mangdagadi ubidabra imana sanagiba lila drama natraga anauba wakhalna hujimaksoi film komi drama komi gana adu phawba mangdaga thengnaba is yam thingnei mangdadi chatli ni gaino ima gi bima mala ai khone kan chatli la ai mangni ne na adu ragadi ima hayeng imana leigidraba matungdasu adum wakhalsina akoi lila drama sida ai komi act tawriena punsi sida pandam mama pusillaga adum satkine na khanbibra drama da sakani chaningai leite ai drama da dum sakani drama se ima gidi punsi ni awanu ngai khuding magi tungna phamne na ma haibi ningbra kari mo phongdo bini is drama se thingi yamna na sakne na tawne na wa nai khangaro adu to tinji jambi baw yaw adu buibungo ai punsi da kapna lenba nuk na lenba drama yaw wi butu ko jaram basi akhoi gi manipur sida ta sengba hangaga akhoi gi halon da hangaga ju khangani tinji jambi jan thui drama yaw ja hayeng tung koina imana leigidraba matungdasu ima mayamna kamdongna sagna sona hoba imana pambi imana miyamda kari wafamga thamini aina thamni se akhoi kala ba lila ba drama ba punamak-tagi drama na ihen na nokne akhoi gi manipur bi miyam se adu jikti pare ajiki wa na te ko thaina akhoi gi haktak tani khong thamam leite kapningi yamna aduna asugumba kala ba posak ase asibu yaudraba imungdo imung oina panbada ko phai ka na dum laini pani taseng harabda thum thakra enjang ngomade adum maina dum laini aduga mi pung kuding ma nga junu bisu kala gi mami do khar ta bo orade tan jaba chada baina ma tan phai ma phante hai bana aman aduga makalam na laini je imai wa do matang jini ma dai khudong jawam de lojage ima se akoi gi ishor gi nam sonba amadugi isai nomai sakpa ga sorum tawbiura tawi ima matiam de dajani ima gi chenbal legi nungsi na ga koi to khudol tambiramba matam chupa gi lengdan le hosanu ima koi record na thamjauge matiam de sakpi ma kari sei ja uge imana ainabi ba en koida bi ba drama gi chaura mi sei chaura amai de ya ima apa mom de khanbi mana ani thaina aini heroine ahama kumak pasara punima gi punima sabagi sei am saksira adu oi jo hobi ma hobi as ai khon di yadi no ninga ija hobi ma sar punima gi sei am sakki ko laira busa karina pukni kadai delai doge laira bigi pan thung pam laira busa wamjade nangi hajaba kuse laira anang lai hai dava sansarani nungai bathunginda sangyarui kayara hangjadi kaisu sida nungna banatana laira basa ima wiga matamdra puna lila drama yaumi nakiba maru mapangsin ayamban leigidra auji leib yauribra ai hero sara pangai loi tumna sigra ai da ngare minu khang oi le oi sigo pun si sema loina chat khidaw nga tani akoi nongma malem taibung pal si hingami habsi aigi mari mata sagi na te isilina oksina ningsing bi hoba aigi damta mitamama la lag leho madu mangai aduga aina matik chaba thabak thorom jing toromagana leibangna malem sinba thungna sakang mai khang nabiba aibu motam chupagi orna tobiba maduni do imagi matamdura leminaram kana gumma su leigi nai auji mana sakbi be sei do isa mana sakbi bra liladu da
ꯑꯇꯣꯞꯄ ꯄ꯭ꯂꯦꯕꯦꯛ ꯑꯃꯅ ꯁꯛꯄꯤꯕ꯭ꯔꯥ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯍꯧꯖꯤꯛꯀꯤ ꯏꯁꯩꯁꯦ ꯎꯝ ꯁꯤꯗꯤ ꯄꯣꯊꯤꯛ ꯑꯩꯅ ꯊꯥꯏꯅꯗꯤ ꯗ꯭ꯔꯃꯥꯁꯦ ꯏꯁꯩ ꯁꯛꯄ ꯑꯃ ꯑꯋꯥꯕ ꯇꯥꯔꯛꯑꯒ ꯍꯦꯛ ꯌꯥꯎꯔꯝꯃꯦꯕ ꯄꯣꯊꯤꯛ ꯑꯩꯅ ꯏꯁꯩ ꯁꯛꯄ ꯑꯗꯨꯅ ꯑꯩꯒ ꯑꯃꯅꯤꯗꯣ ꯏꯁꯩ ꯁꯛꯄꯗꯣ ꯑꯗꯨꯅ ꯁꯛꯄꯅꯤ ꯑꯗ ꯁꯔꯛ ꯄꯨꯔꯅꯤꯃꯥꯒꯤ ꯏꯁꯩꯅꯦꯕ ꯍꯣꯏ ꯏꯃꯥ ꯋꯥꯔꯤꯁꯤꯁꯨ ꯌꯥꯝ ꯁꯥꯡꯅ ꯁꯥꯟꯅꯔꯦ ꯑꯗꯣ ꯑꯋꯥꯠꯄ ꯀꯌꯥ ꯑꯃꯁꯨ ꯂꯩꯔꯤ ꯃꯁꯤꯗꯤ ꯂꯣꯏꯕ ꯈꯝꯕ ꯅꯥꯏꯗꯕ ꯏꯃꯥꯒꯤ ꯄꯨꯟꯁꯤꯒꯤ ꯋꯥꯔꯤꯅꯤ ꯑꯗꯣ ꯍꯧꯖꯤꯛ ꯏꯃꯥ ꯂꯦꯝꯍꯧꯔꯤꯕ ꯃꯈꯥ ꯇꯥꯕ ꯄꯨꯟꯁꯤꯁꯤꯗ ꯏꯃꯥꯅ ꯀꯔꯤ ꯇꯧꯔꯒ ꯂꯦꯟꯕꯤꯒꯦꯅ ꯈꯜꯂꯤ ꯑꯉꯥꯡꯁꯤꯡꯗꯒ ꯀꯔꯤ ꯄꯥꯎꯖꯦꯜ ꯄꯥꯎꯇꯥꯛꯀꯒ ꯄꯤꯕꯤꯅꯤꯡꯉꯤ ꯑꯉꯥꯡꯁꯤꯡꯗ ꯑꯩꯅ ꯄꯤꯅꯤꯡꯉꯤꯁꯦ ꯙꯔꯃ ꯀꯥꯏꯅꯨ ꯑꯆꯨꯝꯕ ꯉꯥꯡꯉꯨ ꯑꯔꯥꯟꯕ ꯉꯥꯡꯒꯅꯨ ꯑꯁꯤ ꯈꯛꯇꯅꯤ ꯑꯗꯣ ꯃꯔꯨ ꯑꯣꯏꯅ ꯂꯤꯂꯥ ꯗ꯭ꯔꯃꯥ ꯐꯤꯜꯝꯒꯤ ꯂꯥꯏꯟꯗ ꯈꯣꯡꯗꯥꯔꯛꯂꯤꯕ ꯂꯝꯗꯝꯁꯤꯒꯤ ꯑꯉꯥꯡꯁꯤꯡ ꯑꯥꯔꯇꯤꯁꯁꯤꯡ ꯃꯈꯣꯏꯗꯗꯤ ꯏꯃꯥꯅ ꯑꯥꯔꯇꯤꯁ ꯑꯃ ꯑꯣꯏꯅ ꯀꯔꯤꯒꯤ ꯋꯥꯐꯝꯅꯣ ꯃꯈꯣꯏꯗꯒ ꯊꯝꯕꯤꯅꯤꯡꯉꯤꯁꯤꯅ ꯑꯩꯗꯤ ꯑꯥꯔꯇꯤꯁꯁꯦ ꯌꯥꯝ ꯑꯣꯏꯍꯟꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯑꯥꯔꯇꯤꯁ ꯍꯥꯏꯕꯁꯦ ꯃꯁꯥꯒꯤ ꯑꯣꯏꯌꯨ ꯍꯥꯏꯕ ꯃꯤ ꯑꯃꯁꯨ ꯂꯩ ꯑꯗꯒꯤ ꯄꯥꯝꯖꯅ ꯍꯣꯠꯅꯔꯒ ꯑꯣꯏꯗꯕꯁꯨ ꯂꯩꯀꯣ ꯑꯗꯨꯕꯨ ꯍꯣꯠꯅꯔꯨꯔꯗꯤ ꯑꯣꯏꯅꯕ ꯆꯪꯁꯤꯜꯂꯨ ꯑꯩ ꯃꯤꯅ ꯅꯣꯛꯅꯔꯦ ꯑꯩ ꯐꯠꯇꯦ ꯅꯥꯏꯗꯅ ꯂꯩꯊꯣꯛꯄ ꯆꯨꯝꯗꯦ ꯍꯣꯠꯅꯔꯨꯔꯗꯤ ꯍꯣꯠꯅꯔꯤꯕꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯑꯣꯖꯥ ꯈꯟꯗꯅ ꯉꯝꯅꯕ ꯍꯣꯠꯅꯕ ꯇꯥꯏ ꯑꯗꯨ ꯅꯠꯇ꯭ꯔꯒꯗꯤ ꯍꯣꯠꯅꯗꯕꯅ ꯐꯩ ꯂꯣꯏꯁꯤꯜꯂꯛꯄꯗ ꯏꯃꯥꯗ ꯑꯩꯅ ꯍꯪꯖꯅꯤꯡꯕ ꯈꯪꯖꯍꯧꯅꯤꯡꯕ ꯋꯥꯐꯝ ꯑꯃꯅ ꯏꯃꯥ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯂꯣꯏꯅꯃꯛ ꯆꯠꯈꯤꯒꯗꯧꯕ ꯉꯥꯛꯇꯅꯤ ꯀꯅꯥꯁꯨ ꯑꯃꯣꯔ ꯅꯠꯇꯦ ꯂꯦꯡꯅ ꯂꯩꯍꯧꯔꯣꯏ ꯏꯃꯥꯅ ꯀꯩꯒꯨꯝꯕ ꯇꯥꯏꯕꯪꯄꯥꯟꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯕ ꯃꯇꯨꯡ ꯂꯝꯗꯝꯁꯤꯒꯤ ꯃꯤꯌꯥꯝꯅ ꯏꯃꯥꯒꯤꯗꯃꯛꯇ ꯀꯔꯤ ꯇꯧꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕ ꯂꯩ ꯑꯩꯅ ꯊꯝꯅꯤꯡꯉꯤꯁꯦ ꯃꯅꯤꯄꯨꯔ ꯁꯔꯀꯥꯔꯁꯨ ꯑꯩꯒꯤ ꯀꯩꯁꯨ ꯈꯪꯗꯦ ꯃꯤꯌꯥꯝ ꯏꯆꯥ ꯏꯁꯨ ꯄꯨꯝꯅꯃꯛꯇ ꯑꯩꯅ ꯊꯝꯅꯤꯡꯉꯤꯁꯤ ꯂꯝꯆꯠ ꯐꯖꯕ ꯕꯦꯕꯥꯔ ꯐꯖꯕ ꯑꯗꯒꯤ ꯑꯩꯒꯤ ꯂꯝꯆꯠ ꯅꯥꯏꯅ ꯆꯠꯄ ꯊꯛꯁꯤ ꯈꯥꯁꯤ ꯈꯟꯕ ꯅꯍꯥꯔꯣꯟꯗꯁꯨ ꯀꯣ ꯏꯃꯥ ꯏꯄꯥ ꯃꯁꯛ ꯈꯪꯕ ꯑꯗꯩ ꯏꯕꯨꯡ ꯏꯄ꯭ꯋꯥ ꯃꯁꯛ ꯈꯪꯕ ꯃꯇꯩ ꯃꯀꯨ ꯃꯁꯛ ꯈꯪꯅ ꯆꯠꯄ ꯑꯁꯤꯒꯨꯝꯕ ꯕꯦꯕꯥꯔ ꯂꯝꯆꯠꯁꯦ ꯌꯥꯝꯅ ꯄꯥꯝꯖꯩ ꯌꯥꯝꯅ ꯊꯝꯅꯤꯡꯉꯤ ꯑꯣꯏꯒꯗ꯭ꯔꯥ ꯑꯣꯏꯔꯣꯏꯗ꯭ꯔꯗꯤ ꯑꯣꯏꯌꯨ ꯍꯥꯏꯗꯅ ꯑꯩꯅꯗꯤ ꯕꯣꯔ ꯄꯤꯅꯤꯡꯉꯤ ꯑꯗꯨꯃꯛꯄꯨ ꯃꯔꯨ ꯑꯣꯏꯅ ꯏꯃꯨꯡꯁꯤꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯅꯤ ꯈꯪꯗꯦ ꯏꯃꯥꯒꯤ ꯁꯛꯇꯝ ꯑꯃ ꯃꯨꯔꯇꯤ ꯑꯃ ꯂꯦꯡꯗꯅꯒ ꯈꯤꯜꯂꯒ ꯊꯝꯃ ꯁꯨꯃꯥꯏꯅ ꯀꯦꯊ꯭ꯔꯤ ꯔꯟꯙꯣꯅꯤ ꯀꯧꯕꯤ ꯁꯛꯅꯥꯏꯔꯕꯤ ꯐꯤल्मꯒꯤ ꯗ꯭ꯔꯃꯥꯒꯤ ꯊꯤꯌꯦꯇꯔꯒꯤ ꯑꯥꯔꯇꯤꯁ ꯑꯃ ꯂꯝꯗꯝꯁꯤꯗ ꯅꯣꯡꯃ ꯍꯤꯡꯂꯝꯃꯤ ꯀꯥꯏꯗꯣ ꯃꯤꯌꯥꯝꯗ ꯈꯪꯍꯟ ꯎꯍꯟꯅꯤꯡꯕꯒꯤ ꯑꯄꯥꯝꯕꯒꯗꯤ ꯂꯩꯕꯤꯗꯕ꯭ꯔꯥ ꯄꯥꯝꯃꯤ ꯀꯔꯤ ꯄꯥꯝꯗꯅꯤ ꯈꯪꯗꯦ ꯉꯝꯗꯔ ꯉꯝꯃꯣꯏꯗ꯭ꯔꯥ ꯀꯔꯤꯒꯤ ꯄꯥꯝꯗꯅꯤ ꯑꯗꯨ ꯌꯦꯡꯕꯤꯔꯤꯕ ꯚꯤꯌꯨꯋꯔ ꯄꯨꯝꯅꯃꯛ ꯉꯁꯤ ꯑꯩꯈꯣꯏꯅ ꯀ꯭ꯋꯥꯀꯩꯊꯦꯜ ꯍꯧꯔꯣꯛꯆꯝꯕꯤ ꯂꯝꯄꯥꯛꯇ ꯂꯩꯕ ꯏꯀꯥꯏ ꯈꯨꯝꯅꯖꯔꯤꯕꯤ ꯑꯍꯜ ꯑꯣꯏꯔꯕꯤ ꯏꯃꯥ ꯀꯦꯊ꯭ꯔꯤ ꯔꯟꯙꯣꯅꯤꯒꯤ ꯅꯥꯛꯁꯤꯗ ꯉꯥꯏꯍꯥꯛꯇꯪ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯕ ꯃꯁꯤꯗ ꯍꯔꯥꯎ ꯇꯌꯥꯝꯅ ꯃꯌꯥꯝꯅꯁꯨ ꯄꯨꯛꯅꯤꯡ ꯆꯪꯅ ꯇꯥꯕꯤ ꯌꯦꯡꯕꯤꯕ ꯃꯁꯤꯒꯤꯗꯃꯛꯇ ꯈꯣꯏꯃꯨ ꯆꯦꯅꯦꯜꯅ ꯍꯟꯅ ꯊꯥꯒꯠꯆꯔꯤ ꯏꯃꯥ ꯂꯟꯙꯣꯅꯤꯗ ꯂꯣꯏꯅꯥꯏꯗꯕ ꯋꯤꯁ ꯌꯥꯏꯐ ꯄꯥꯎꯖꯦꯜ ꯌꯦꯡꯕꯤꯔꯤꯕ ꯄꯨꯝꯅꯃꯛꯅ ꯄꯤꯕꯤꯔꯝꯃꯨ ꯏꯃꯥꯅꯁꯨ ꯃꯆꯥ ꯃꯁꯨ ꯑꯣꯏꯕ ꯑꯩꯈꯣꯏ ꯈꯨꯗꯤꯡꯗ ꯄꯨꯟꯁꯤ ꯅꯨꯡꯁꯥꯡꯅ ꯅꯥꯗ ꯌꯦꯛꯇꯅ ꯍꯤꯡꯅꯅꯕ ꯃꯗꯨꯒꯤ ꯄꯥꯎꯖꯦꯜ ꯑꯃ ꯏꯃꯥꯅ ꯑꯩꯈꯣꯏꯗ ꯌꯥꯏꯐ ꯃꯪꯒꯣꯜ ꯕꯣꯔ ꯑꯃ ꯁꯣꯏꯗꯅ ꯄꯤꯕꯤꯔꯝꯒꯅꯤꯅ ꯈꯜꯂꯤ ꯏꯃꯥ ꯅꯆꯥꯅ ꯑꯃꯨꯛꯀꯁꯨ ꯈꯨꯔꯨꯝꯖꯔꯤ ꯖꯩ 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 ꯏꯕꯨꯡꯉꯣ ꯅꯪꯅ ꯅꯤꯡꯉꯤꯕꯗꯣ ꯄꯟꯗꯣꯜ ꯂꯣꯝꯅ ꯈꯨꯔꯨꯝꯖꯔꯤ ꯃꯔꯥ ꯇꯥꯅ ꯅꯄꯨꯟꯁꯤꯒꯤ ꯑꯐꯕ ꯍꯥꯏꯗꯨ ꯑꯣꯏꯅ ꯑꯍꯦꯟꯕ ꯑꯣꯏꯔꯛꯎꯀꯣ ꯏꯕꯨꯡꯉꯣ ꯏꯃꯥ ꯀꯩꯁꯨ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯏꯃꯥꯗꯤ ꯂꯣꯏꯔꯕ ꯄꯨꯟꯁꯤꯅꯤ ꯅꯣꯏꯅ ꯊꯣꯛꯄ ꯏꯃꯥꯒꯤ ꯇꯧꯐꯝ ꯊꯣꯛꯄ ꯏꯁꯤꯡ ꯈꯨꯌꯥꯝꯇ ꯑꯣꯏꯔꯁꯨ ꯀꯜꯂꯛꯎꯀꯣ ꯏꯃꯥꯅ ꯅꯣꯏꯗ ꯕꯣꯔ ꯄꯤꯔꯤꯅꯦ ꯑꯩꯗꯧꯅ ꯄꯨꯟꯁꯤꯌꯨ ꯑꯗꯒꯤ ꯁꯃꯥꯖꯒꯤ ꯊꯕꯛꯇ ꯆꯦꯠꯅ ꯈꯟꯗꯅ ꯑꯆꯨꯝꯕ ꯇꯧꯔꯛꯎ ꯑꯐꯕ ꯑꯣꯏꯔꯛꯎꯀꯣ ꯑꯐꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯎ